ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯄꯟꯊꯧꯔꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯃꯣꯏ ꯄꯥꯟꯗꯕꯤ꯫ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯂꯣꯏꯁꯤꯡ, ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ꯭ꯔꯥ, ꯊꯦꯡꯅꯈꯤꯕ꯭ꯔꯥ? ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ, ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯈꯤꯕꯤ, ꯅꯨꯡꯁꯤꯖꯈꯤꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗ, ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯖꯗ, ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯍꯣꯠꯅꯈꯤꯕ, ꯃꯍꯥꯛꯀ ꯅꯛꯅꯕ ꯃꯈꯣꯏꯒꯤ ꯃꯟꯗꯣꯝꯆꯥ ꯃꯅꯝꯃꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯅꯨꯄꯤꯗꯨꯗ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ, ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯀꯌꯥ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯈꯤꯕ ꯅꯈꯣꯏꯗꯁꯨ ꯊꯣꯛꯄ꯭ꯔꯥ, ꯊꯦꯡꯅꯕ꯭ꯔꯥ? ꯃꯃꯥꯟꯅꯕꯤꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯍꯣꯠꯅꯕ, ꯃꯅꯝꯃꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗ ꯋꯥꯖꯕ, ꯃꯍꯥꯛꯅ ꯐꯅ ꯋꯥꯖꯔꯕꯁꯨ ꯅꯨꯄꯤ ꯃꯁꯥꯗ ꯄꯥꯎ ꯌꯧꯔꯝꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯄꯤ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯖꯈꯤꯕ ꯅꯨꯄꯥ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯣ ꯔꯣꯃꯤꯌꯣꯅ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯍꯣꯇꯦꯜ ꯑꯃꯈꯛ ꯂꯩ꯫ ꯃꯈꯣꯏꯅ ꯃꯇꯝ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯍꯦꯛ ꯆꯥꯕ ꯆꯠꯂꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯅꯨꯄꯤ ꯅꯍꯥ ꯀꯣꯏꯕ ꯅꯠꯇ꯭ꯔꯤ, ꯌꯥꯝꯅ ꯉꯥꯎꯅ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯔꯛꯄ ꯀꯥꯡꯕꯨꯅꯤ꯫ ꯃꯈꯣꯏꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯥꯡ ꯅꯥꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒ ꯆꯠꯄꯗꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯏꯊꯥ ꯊꯥꯖꯗꯅ ꯔꯣꯃꯤꯌꯣꯗꯣ ꯂꯩꯁꯅꯥꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯀꯥꯡꯍꯧ ꯕꯣꯔꯥ ꯈꯔ ꯂꯩꯕ ꯂꯥꯛꯄꯗꯣ ꯔꯣꯃꯤꯌꯣꯅ ꯊꯦꯡꯅꯈꯤ꯫ ꯔꯣꯃꯤꯌꯣꯗꯣ ꯇꯁꯦꯡꯅꯃꯛ ꯂꯩꯁꯅꯥ ꯎꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯈꯤ꯫ ꯂꯩꯁꯅꯥꯅ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯕ ꯂꯣꯏꯔꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯣꯃꯤꯌꯣꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯈꯤ, "ꯅꯦꯅꯦ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯃ ꯆꯠꯈꯤꯕꯗꯣ ꯃꯥꯁꯤ ꯅꯦꯅꯦꯈꯣꯏ ꯂꯩꯀꯥꯏꯗꯩꯔꯥ?" ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯃꯥꯅꯦ, ꯀꯩꯗꯧꯔꯒꯦ? "ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯦꯅꯦ, ꯅꯍꯥꯟ ꯃꯈꯩ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄꯗꯗꯤ ꯃꯥꯗꯤ ꯎꯗꯦ." ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ, "ꯃꯥꯗꯤ ꯌꯨꯝꯗꯒꯤ ꯄꯥꯛ ꯊꯣꯛꯇꯕꯅꯦ, ꯀ꯭ꯂꯥꯁ 12ꯇ ꯇꯝꯂꯤꯕ ꯑꯉꯥꯡꯅꯦꯗ." ꯔꯣꯃꯤꯌꯣꯅ ꯍꯥꯏ, "ꯑꯣ." ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, "ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯃꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯍꯪꯉꯤꯗꯨꯕꯣ?" ꯔꯣꯃꯤꯌꯣꯁꯨ ꯇꯞꯅ ꯍꯥꯏꯔꯛꯑꯦ, "ꯀꯩꯁꯨ ꯇꯧꯗꯦꯗ." ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, "ꯅꯪꯒꯤꯁꯦ ꯊꯃꯣꯏꯅꯨꯡꯗ ꯀꯔꯤꯅꯣꯃ ꯈꯟꯕ ꯃꯥꯜꯂꯦ. ꯅꯪ ꯑꯩꯉꯣꯟꯗ ꯀꯣꯏꯔꯤꯕ꯭ꯔꯣ? ꯀꯣꯏꯒꯅꯣ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ, ꯅꯦꯅꯦꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ." ꯔꯣꯃꯤꯌꯣꯅ ꯇꯞꯅ ꯏꯀꯥꯏꯔꯞ ꯇꯧꯅ, "ꯈꯪꯗꯦꯗ ꯅꯦꯅꯦ, ꯀꯩ ꯍꯥꯏꯗꯣꯏꯅꯣ. ꯉꯁꯤꯈꯛ ꯃꯥ ꯎꯕꯁꯤꯗ ꯊꯃꯣꯏꯁꯤꯗ ꯀꯔꯤꯅꯣꯝꯗꯤ ꯐꯥꯎꯔꯦ." "ꯃꯥꯁꯤꯕꯨ ꯐꯣꯟꯒ ꯄꯥꯏꯕ꯭ꯔꯥ ꯅꯦꯅꯦ?" ꯅꯨꯄꯤꯗꯨꯅ ꯍꯥꯏ, "ꯀꯗꯥꯏꯗꯒꯤ ꯐꯣꯟꯅꯣꯍꯦ, ꯍꯟꯗꯛ ꯀ꯭ꯂꯥꯁ 12 ꯊꯥꯗꯣꯔꯤꯕ ꯑꯉꯥꯡꯅꯦ, ꯐꯣꯟꯒ ꯄꯥꯏꯍꯟꯗꯕꯅꯦ, ꯌꯨꯝꯗꯒꯤꯁꯨ ꯀꯌꯥ ꯊꯣꯛꯍꯟꯗꯕꯅꯦ." "ꯅꯠꯇꯦ, ꯅꯪ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯣ?" ꯔꯣꯃꯤꯌꯣꯅ ꯍꯥꯏ, "ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯔꯦ. ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ, ꯄꯥꯎ ꯐꯥꯎꯅꯅꯤꯡꯕꯗꯤ ꯐꯥꯎꯋꯦ." ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦ, "ꯀꯔꯤꯝꯇ ꯋꯥꯒꯅꯣ, ꯅꯪ ꯑꯁꯤꯗ ꯈꯔ ꯇꯣꯏꯅ ꯂꯥꯛꯑꯣ, ꯃꯥꯅ ꯅꯪꯕꯨ ꯃꯁꯛ ꯎꯅꯕ. ꯃꯥꯅ ꯃꯁꯛ ꯈꯪꯂꯗꯤ ꯁꯣꯏꯗꯅ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ, ꯅꯈꯣꯏ ꯑꯅꯤ ꯈꯪꯅꯍꯟꯕꯤꯒꯦꯀꯣ." ꯔꯣꯃꯤꯌꯣꯗꯣ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ, "ꯍꯣꯏ, ꯌꯧꯔꯒꯦ ꯑꯗꯨꯗꯤ ꯅꯦꯅꯦ, ꯃꯇꯝꯁꯨ ꯊꯦꯡꯂꯦ." ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯒ ꯔꯣꯃꯤꯌꯣꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯔꯣꯃꯤꯌꯣꯗꯣ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯣꯃꯤꯌꯣꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯥꯅꯤꯡꯕ, ꯈꯪꯅꯤꯡꯕ ꯍꯦꯟꯈꯤꯕꯅ ꯃꯃꯥꯟꯅꯕꯁꯤꯡ ꯍꯧꯔꯝꯗꯅ ꯌꯥꯝꯅ ꯉꯟꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯍꯥꯛ ꯅꯦꯅꯦꯒꯤ ꯍꯣꯇꯦꯜꯗ ꯆꯠꯂꯦ꯫
ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯍꯦꯛ ꯌꯧꯕꯒ ꯅꯦꯅꯦꯗ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯪꯉꯤ. ꯅꯨꯄꯤꯗꯨꯅꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯛꯄꯗ ꯔꯣꯃꯤꯌꯣ ꯄꯨꯡꯉꯥꯎ ꯉꯥꯎꯏ. ꯔꯣꯃꯤꯌꯣꯅ ꯍꯪꯉꯤ, ꯅꯦꯅꯦ, ꯉꯔꯥꯡꯗꯤ ꯃꯥꯒꯤ ꯃꯤꯡꯁꯨ ꯍꯪꯍꯧꯗ꯭ꯔꯦ. ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯅꯨꯄꯤꯗꯨꯅ ꯍꯥꯏ, ꯂꯩꯁꯅꯥ ꯀꯧꯕꯅꯦ. ꯌꯥꯝꯅ ꯏꯪ ꯇꯞꯈ꯭ꯔꯕ ꯑꯉꯥꯡꯅꯤꯗ. ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯂꯝꯆꯠꯅ ꯐꯖꯔꯤꯕ. ꯅꯪ ꯇꯁꯦꯡꯅꯅ ꯃꯥꯒ ꯂꯣꯏꯅꯔꯕ, ꯃꯥꯒ ꯈꯪꯅꯔꯕꯗꯤ ꯅꯪ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ. ꯑꯁꯨꯝꯅ ꯅꯦꯅꯦ ꯑꯗꯨꯅ ꯔꯣꯃꯤꯌꯣꯗ ꯊꯥꯒꯠꯄ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯨꯡꯉꯥꯏꯅ ꯂꯤꯕꯗꯣ ꯔꯣꯃꯤꯌꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ. ꯅꯦꯅꯦ ꯑꯗꯨꯅ ꯔꯣꯃꯤꯌꯣꯗ ꯑꯃꯨꯛ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗꯒꯤ ꯃꯥꯜꯂꯦ. ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ ꯅꯪꯕꯨ? ꯔꯣꯃꯤꯌꯣꯅ ꯈꯨꯝꯃꯦ, ꯅꯦꯅꯦ, ꯑꯩ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯦ. ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯂꯥꯞꯅꯗꯦꯗꯅ ꯑꯗꯨꯗꯤ. ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ? ꯔꯣꯃꯤꯌꯣꯅ ꯈꯨꯝꯃꯤ, ꯃꯃꯥꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯂꯩ. ꯄꯄꯥꯗꯤ BSF ꯑꯣꯏ. ꯅꯨꯄꯤꯗꯨꯅ ꯑꯃ ꯍꯪꯂꯛꯏ, ꯅꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯀꯌꯥꯅꯣ? ꯔꯣꯃꯤꯌꯣꯅ ꯍꯥꯏ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯇꯅꯦ. ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤ ꯑꯩꯒꯤ ꯃꯈꯥꯗ. ꯅꯨꯄꯤꯗꯨꯅ ꯑꯃ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯌꯥꯝꯅ ꯐꯕ ꯏꯃꯨꯡꯅꯤꯅꯦ. ꯅꯪꯅ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ. ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯩ ꯅꯪꯉꯣꯟꯗ ꯇꯝꯕꯤꯒꯦ. ꯃꯉꯣꯟꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯩ ꯇꯝꯕꯤꯔꯝꯂꯒꯗꯕꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯅꯦꯅꯦꯗꯨꯅ ꯔꯣꯃꯤꯌꯣꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯒ ꯌꯨꯝꯗ ꯁꯨꯝ ꯊꯥꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯔꯣꯃꯤꯌꯣꯗꯣ ꯌꯥꯝꯅ ꯉꯟꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯠꯂꯤ. ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯍꯦꯛ ꯌꯧꯕꯒ ꯅꯦꯅꯦ ꯑꯗꯨꯅ ꯔꯣꯃꯤꯌꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡꯗꯤ ꯂꯩꯁꯅꯥꯗꯣ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯩꯅ ꯁꯥꯔꯕꯅꯦ. ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯦ ꯍꯥꯏꯕꯕꯨ ꯅꯣꯛꯐꯦꯠ ꯇꯧꯏ. ꯃꯥꯅ ꯅꯪꯁꯦ ꯃꯁꯛ ꯈꯪꯗꯦ ꯍꯥꯏ. ꯅꯪꯒꯤ ꯐꯣꯇꯣ ꯂꯩꯕ꯭ꯔꯥ? ꯐꯣꯇꯣ ꯑꯃꯇꯪ ꯄꯤꯔꯝꯒꯦꯔꯥ? ꯔꯣꯃꯤꯌꯣꯅ ꯍꯥꯏ, ꯐꯣꯇꯣꯗꯤ ꯑꯩꯗꯤ ꯄꯔꯛꯇꯦ. ꯐꯣꯟꯗꯕꯨꯗꯤ ꯌꯥꯎꯋꯦ. ꯁ꯭ꯋꯥꯏꯗ ꯐꯣꯇꯣ ꯆꯥꯝꯐꯝ ꯗꯨꯀꯥꯟ ꯂꯩꯔꯕꯗꯤ ꯆꯥꯝꯂꯒ ꯄꯤꯔꯝꯒꯦ. ꯅꯦꯅꯦꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯕꯅꯦ, ꯁ꯭ꯋꯥꯏꯗ ꯌꯦꯡꯉꯣ. ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯃꯤꯌꯣꯗꯣ ꯐꯣꯇꯣ ꯆꯥꯝꯐꯝ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯒ ꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯆꯥꯝꯂꯦ. ꯆꯥꯝꯂꯒ ꯅꯦꯅꯦꯗ ꯄꯤꯔꯝꯃꯦ. ꯄꯤꯔꯕ ꯃꯇꯨꯡꯗ ꯔꯣꯃꯤꯌꯣꯅ, ꯅꯦꯅꯦ, ꯌꯧꯔꯒꯦ ꯑꯗꯨꯗꯤ. ꯁꯦ, ꯅꯦꯅꯦꯒꯤ ꯀꯩꯅꯣꯝꯃ ꯆꯥꯎ ꯍꯥꯏꯗꯨꯅ ꯔꯣꯃꯤꯌꯣꯗꯣ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯂꯨꯄꯥ 200 ꯁꯠꯂꯒ ꯅꯦꯅꯦꯗ ꯄꯤꯔꯝꯃꯦ. ꯅꯦꯅꯦꯗꯨꯅꯗꯤ ꯌꯥꯔꯦꯗ ꯍꯥꯏꯔꯕꯁꯨ ꯔꯣꯃꯤꯌꯣꯅ ꯂꯧꯁꯤꯜꯂꯨ ꯍꯥꯏꯔꯒ ꯄꯤꯔꯝꯃꯦ. ꯔꯣꯃꯤꯌꯣ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ. ꯅꯣꯡꯃꯁꯨ ꯑꯃꯨꯛ ꯔꯣꯃꯤꯌꯣꯗꯣ ꯂꯩꯁꯅꯥꯅ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯕꯗꯨꯗ ꯃꯉꯣꯟꯗ ꯄꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯗ ꯍꯩꯇ ꯆꯤꯊꯤ ꯏꯍꯟꯖꯔꯨꯏ. ꯆꯤꯊꯤ ꯑꯗꯨ ꯏꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯨꯔꯒ ꯂꯥꯛꯂꯒ ꯅꯦꯅꯦꯗ ꯄꯤꯔꯔꯦ. ꯅꯦꯅꯦꯗꯨꯅ ꯄꯤꯕꯤꯒꯦ ꯍꯥꯏꯗꯨꯅ ꯆꯤꯊꯤꯗꯨ ꯂꯧꯍꯧꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯔꯣꯃꯤꯌꯣ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯊꯤꯗꯣ ꯄꯤꯈꯤꯕ꯭ꯔꯥ ꯄꯤꯈꯤꯗꯕ꯭ꯔꯗꯤ ꯈꯪꯗꯦ. ꯅꯦꯅꯦꯗꯨꯅ ꯔꯣꯃꯤꯌꯣꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯛꯑꯦ, ꯉꯔꯥꯡꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯆꯤꯊꯤꯗꯨ ꯄꯤꯔꯔꯦ. ꯃꯥꯗꯤ ꯑꯩ ꯎꯕꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯕ ꯃꯥꯜꯂꯦ. ꯆꯤꯊꯤ ꯑꯗꯣ ꯇꯥꯞ ꯂꯥꯞꯂꯒ ꯆꯦꯟꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯗꯁꯨ ꯃꯥ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯃꯦ. ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣꯗꯤ ꯈꯪꯗꯦ. ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ. ꯆꯥꯛ ꯂꯣꯏꯔꯕ ꯅꯦꯅꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯃꯥꯁꯦ ꯅꯪꯕꯨꯗꯤ ꯈꯔꯗꯤ ꯈꯜꯂꯕꯅꯤꯀꯣ. ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯕꯗ ꯔꯣꯃꯤꯌꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯄꯪꯊꯈ꯭ꯔꯦ. ꯔꯣꯃꯤꯌꯣꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ, ꯅꯦꯅꯦ, ꯃꯥꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ? ꯃꯥꯒꯤ ꯑꯁꯦꯡꯕ ꯄꯥꯎ ꯑꯃꯗꯤ ꯈꯪꯅꯤꯡꯉꯦ. ꯅꯦꯅꯦꯗꯨꯅ ꯍꯥꯏꯔꯛꯑꯦ, ꯁꯥꯟꯅꯍꯟꯒꯦ. ꯅꯣꯡꯃ ꯁꯣꯏꯗꯅ ꯁꯥꯟꯅꯍꯟꯒꯦ. ꯃꯥ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯈꯜꯂꯕꯅꯤꯀꯣ. ꯑꯗꯨ ꯅꯦꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦꯗꯅ. ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯛꯑꯦ, ꯀꯩꯗꯧꯔꯒꯦ ꯅꯦꯅꯦ, ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ. ꯅꯦꯅꯦꯁꯦ ꯉꯔꯥꯡ
मरुप के पैसा खरा लेबा अदो असोम पैसा सागटपदु खरा फरक तानारे मिंगोंद लेखिबदुसु फंगद्रे नंग पैसा का लेरबदी नेने मतम खरदंग पुगेदना रोमियोन हायरए लुपा कयानो नेने नेने दन खुमे यामदेदा लुपा 3,000 दने रोमियोन हाय यानी द नेने पुगनो नेने की दमक लुपा 3,000 खक मतेंग पांगबबु ngasi gi diaroktre hayeng do kharanga na laga pigi haiduna Romeo na haire mathangi numitta Romeo na nene gi damak lupa 3,000 amasu piki Romeo di taseng namak laisna bu nuksijaba mahak pungaujaba kaya aduna nene na haibu khuding makti lairembi mana haibu chap manaki laisna bu phangani mahak unaba mahak nuksinaba phangani hairabadi mahak पैसा कया तिंखिबा पैसा क्या कथोखिबदा करिसु पामुदे नेनेगी दमक रोमियो सु मतें कया अमा पांगी लेसनागा वरी अमतंग सानाजगे वरी अमतंग सानाहनबियो हाइदुना नेनेदा हाइबदी यामना कुइरबनी नेनेना हयेंग सानौ हंगचित सानौ हाइदुना मतम याइथो एथोलगा थंबदी फना यामना कुइरे नोमगी नुमित अमदसु नेनेना माके मचानुपीदो पूरगा लाग रोमियोदा मसक खंगनौ लोइनौ तिनौ हाइदुना मसक खंगना हल्ले माके मचानुपीदुसु ग्रेजुएशन तमलिबा नुपी मचानी नेनेगी मचानुपी अदुनसु रोमियोदा लेसनागी मरमदा नुंगाई नुंगाइबा वरी कया अमा लिबिदुना रोमियो अमकेना नेने अमदी माके मचानुपी चंगलगा ngawbe helanbiri रोमियो दे तसेंगनमक लेसनागी वाखंदा पुंगाव ngawre कुमनी कुमई हराव लाकु मतमदसु लेसनादा पीबियु हाइदुना फिरोन फुरी महाकिदमक ngamjaba achapot kaya ama leiraga nene amadi machanupi da pirame लेसनादा पीबियु हाइदुना मखोइना पोसै सिंगदो लेसनादा पीब्रा पीदब्रा दि खंगदे पीबीगी हायरगदी हेक्ता मुल्लाहवे मथंगी नुमित अमदा रोमियोना लाको मतमदा महाना पिरम पोसिंग अदुगी मरमदा नेने अमदी महाकी मचानुपीना नुंगाई नुंगाई वरी कया अमा रोमियोदा तमलगा अदुमक पंगथाहल्लगा थमली नेनेगी मचानुपीदुना सो हाय ngarang dadana pirakpa purito लेसनादा पीबने माना लिटप कांदा अस कयाम फजै खंगब्रा खुफजमने नोंगा फोटो कापलगा आई पुबिरके यंगो मसिगुम्बा नुंगाई नुंगाई वरी कया आसिना रोमियो ngahakta phawba leitan leiba ngamde mahangna hai phare ado nongmatadi lesna ibani wari sanahan biyo maga yamna unaningi nene amadi mahaki machanupi na hai lagliba diwali numit asida wari sano nabani unanaba singbigi haiduna Romeo do diwali numit ado yamna wana ngaijaki दिवाली यौदिंग ममांगदसु रोमियो दो चांग नाइना होटेल दुदा अदुम लाए नोमगी नुमित अमददी नेने दो माकी होटेल फमलमद्रे रोमियो सु कैदौरबनो हाइदुना ngahakhtang manak aduda leiri ngakhtang leiragadi रोमियो की दाव याबा हाइगद्रा लेसना दो दुकान दा पुसै खरा leiba थोलए लेसना थोलकपदा रोमियो दो याम इकाई जखी पाखचो पाखचखी लेसनाना उखरबदी कमदौनी हाइदुना मिहुन गासु कन्ना कन्ना चोंगले लेसना दो मंगोंदा हन्ना फाव यंगलमदे मागी मनाक लोंदा याम नकना थाइकी रोमियो सु नुपाने कौरगा मुक्ता दियेंगे हाइदुना लेसना नंबु कदाई चलुरिबनो हाइदुना कौरे लेसना दो तुम अंथरक लगे यंग लगे लेसना हायरए कना कना दोनो सिकी कौबदु आई खंगबिब्रा लेसना की वहाय तु ताबदा रोमियो की थमोइदा महा की वखलदा करी फौरमगनी रोमियो तसेनम इकाइकी महा वामत ngang तुमिन अदुम नोंथरगा लेकी लेसना सु मयुमदा परपरप चतखरे
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯦꯅꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯐꯝꯕ ꯃꯇꯝꯗ ꯔꯣꯃꯤꯌꯣꯗꯣ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯒ ꯅꯦꯅꯦꯗ ꯇꯝꯃꯤ, ꯅꯦꯅꯦ, ꯉꯔꯥꯡꯗꯤ ꯅꯪꯁꯨ ꯍꯣꯇꯦꯜ ꯐꯝꯗꯦ. ꯂꯩꯁꯅꯥꯗꯣ ꯉꯔꯥꯡ ꯊꯦꯡꯅꯩ. ꯃꯉꯣꯟꯗ ꯑꯩꯅ ꯀꯧꯔꯨꯕ ꯃꯇꯝꯗ ꯃꯥꯗꯤ ꯈꯨꯝꯕꯤꯔꯛꯇꯦ. ꯌꯥꯝꯅ ꯏꯀꯥꯏꯗꯅ ꯅꯦ. ꯃꯥꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯀꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯑꯦ. ꯃꯥꯒꯤ ꯃꯇꯧꯗꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯌꯥꯝ ꯏꯀꯥꯏꯗꯅ ꯅꯦ. ꯔꯣꯃꯤꯌꯣꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯦꯅꯦ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯍꯦ, ꯃꯤ ꯃꯃꯥꯡꯗꯨꯗ ꯅꯪꯅ ꯀꯧꯕꯗꯨꯗ ꯃꯥꯅ ꯏꯀꯥꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ. ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯁꯦ. ꯗꯤꯋꯥꯂꯤꯁꯨ ꯀꯨꯏꯗ꯭ꯔꯦꯗꯅ ꯅꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯋꯥꯔꯤ ꯁꯥꯟꯅꯍꯟꯗꯣꯏꯅꯦ. ꯉꯥꯏꯈꯣꯅꯦ, ꯑꯗꯣ ꯅꯪꯉꯣꯟꯗꯩ ꯋꯥ ꯑꯝꯇ ꯍꯪꯒꯦꯅꯦ. ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯛꯑꯦ. ꯀꯩ ꯋꯥꯅꯣ ꯅꯦꯅꯦ? ꯅꯦꯅꯦꯗꯨꯅ ꯍꯥꯏꯔꯛꯑꯦ. ꯅꯪꯕꯨ ꯌꯨꯝꯗ ꯑꯁꯨꯝ ꯂꯩꯕ꯭ꯔꯥ? ꯊꯕꯛ ꯑꯇꯣꯞꯄ ꯆꯦꯟ ꯆꯣꯡꯗꯅꯗꯤ ꯇꯧꯗ꯭ꯔꯥ? ꯔꯣꯃꯤꯌꯣꯅ ꯍꯥꯏ. ꯇꯧꯏ ꯅꯦꯅꯦ. ꯍꯟꯗꯛꯀꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔꯒꯤ ꯊꯕꯛ ꯑꯃ ꯀꯧꯈꯤꯕꯗꯣ ꯄꯔꯤꯈꯥꯁꯨ ꯊꯥꯈ꯭ꯔꯦ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯄꯩꯁꯥ ꯄꯤꯈꯤꯕꯅꯦ. ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦꯗ. ꯅꯦꯅꯦꯗꯨꯅ ꯍꯥꯏ. ꯑꯦ, ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯣꯔꯤꯕꯅꯣ? ꯃꯅꯤꯄꯨꯔꯗꯗꯤ ꯄꯩꯁꯥꯕꯨ ꯄꯤꯔꯕꯗꯤ ꯊꯕꯛ ꯁꯣꯏꯗꯕꯅꯦ. ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯦ, ꯌꯥꯝꯅ ꯉꯟꯅ ꯊꯕꯛ ꯇꯧꯕ ꯐꯪꯗꯣꯔꯤꯕꯗꯣ. ꯅꯈꯣꯏꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥꯁꯤꯅꯤ ꯃꯇꯝꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯌꯥꯝꯅ ꯄꯥꯝꯅꯔꯤꯕꯁꯦ. ꯅꯤꯁꯥ ꯆꯥꯗꯕ, ꯉꯥꯎꯁꯤꯟꯅꯗꯕ. ꯅꯪꯗꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯕꯛꯁꯨ ꯇꯧꯔꯅꯤ. ꯅꯪꯒꯤ ꯍꯌꯦꯡ ꯅꯨꯄꯤ ꯑꯣꯏꯒꯗꯕꯗꯣ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯦꯗ. ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯀꯗꯣꯝꯗ ꯊꯣꯛꯂꯒꯗꯕꯅꯣ. ꯔꯣꯃꯤꯌꯣꯅ ꯈꯨꯝꯂꯛꯏ. ꯅꯦꯅꯦꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯅꯨꯄꯥꯒ ꯀꯣꯏꯕ꯭ꯔꯣ? ꯃꯥꯒꯤꯁꯨ ꯑꯐꯕ ꯅꯨꯄꯥ ꯈꯪꯅꯔꯝꯅꯤꯗ ꯅꯦꯅꯦ. ꯅꯦꯅꯦꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯗꯥꯏꯗꯒꯤ ꯑꯐꯕ ꯅꯨꯄꯥꯅꯣꯗ? ꯅꯈꯣꯏꯅ ꯈꯔ ꯊꯤꯔꯛꯑꯣ. ꯔꯣꯃꯤꯌꯣꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ. ꯍꯣꯏ ꯅꯦꯅꯦ, ꯂꯩꯔꯒꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯑꯩ ꯁꯦꯝꯕꯤꯔꯛꯀꯦꯗ. ꯅꯦꯅꯦꯗꯨꯅ ꯍꯥꯏ. ꯍꯦ, ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ. ꯅꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯇꯥꯔꯗꯤ ꯋꯥ ꯊꯣꯛꯑꯔꯅꯤ. ꯇꯨ, ꯃꯥꯒꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯕ ꯌꯥꯗꯕꯅꯤ. ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯧꯕꯨ ꯌꯧꯔꯛꯑꯦ. ꯑꯁꯨꯝꯅ ꯅꯦꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯍꯣꯇꯦꯜꯗꯨꯗ ꯆꯪꯂꯛꯏ. ꯔꯣꯃꯤꯌꯣ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯦ. ꯔꯣꯃꯤꯌꯣꯅ ꯍꯥꯏ. ꯅꯦꯅꯦ, ꯍꯌꯦꯡꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯄꯥꯎ ꯈꯔ ꯈꯪꯕꯤꯔꯝꯃꯣ. ꯈꯔ ꯉꯟꯅ ꯍꯌꯦꯡ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯔꯣꯃꯤꯌꯣ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ. ꯅꯦꯅꯦꯅꯁꯨ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯄꯥꯎ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒ ꯑꯁꯨꯝ ꯂꯩꯍꯧꯔꯦ. ꯔꯣꯃꯤꯌꯣ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯦꯅꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ. ꯌꯦꯡꯉꯨ, ꯂꯩꯁꯅꯥ ꯈꯣꯏꯒꯤꯗꯤ ꯅꯨꯄꯥ ꯑꯐꯕ ꯀꯌꯥ ꯑꯃꯅꯤ ꯃꯉꯣꯟꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ. ꯅꯪꯒꯤꯗꯤ ꯅꯨꯄꯥ ꯑꯐꯕ ꯑꯃꯠꯇꯅ ꯅꯪꯉꯣꯟꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ꯭ꯔꯥ? ꯃꯤꯒꯤ ꯃꯆꯥꯒ ꯅꯪꯒꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ. ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯍꯥꯏꯔꯦ ꯐꯖꯅꯁꯨ ꯇꯝꯍꯧꯗꯦ. ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯗꯗꯥ ꯔꯣꯃꯤꯌꯣꯗꯣ ꯊꯕꯛꯁꯨ ꯇꯧꯗꯣꯔꯦ ꯍꯥꯏ. ꯂꯩꯁꯅꯥꯒ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯈ꯭ꯔꯅꯤ, ꯅꯨꯡꯁꯤꯅꯈ꯭ꯔꯅꯤ. ꯃꯤꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯩꯗ. ꯅꯦꯅꯦꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯔꯣꯃꯥꯅ ꯃꯃꯥꯗ ꯈꯔ ꯁꯥꯎꯔꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯁ, ꯃꯃꯥ ꯅꯪꯁꯤꯃ ꯃꯤꯒꯤ ꯑꯐꯕꯗ ꯍꯦꯛ ꯀꯜꯂꯛꯄ ꯑꯣꯏꯅ ꯇꯧꯋꯦ. ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯈꯪꯅꯔꯛꯄꯗ ꯅꯪ ꯕꯦꯔꯥ ꯀꯥꯖꯅꯤ. ꯂꯩꯁꯅꯥꯗ ꯄꯥꯎꯁꯨ ꯄꯤꯗꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯗꯗꯥ ꯔꯣꯃꯤꯌꯣꯗ ꯑꯁꯨꯝ ꯈꯥꯏꯔꯒ ꯊꯝꯃꯤꯗꯨꯕꯣ? ꯅꯪ ꯌꯥꯝꯅ ꯊꯨꯅ ꯄꯥꯎ ꯄꯤꯒꯦ ꯍꯥꯏꯔꯒ ꯄꯤꯌꯣ. ꯅꯪꯒꯤ ꯊꯕꯛꯁꯦ ꯌꯥꯎꯕ ꯇꯜꯂꯦ. ꯃꯇꯨꯡꯗꯗꯤ ꯄꯥꯎ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯣ ꯑꯩꯉꯣꯟꯗ. ꯔꯣꯃꯥꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯍꯦ, ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯇꯧꯔꯤꯕꯅꯤ. ꯌꯦꯡꯉꯣ, ꯍꯌꯦꯡ ꯂꯩꯁꯅꯥ ꯈꯣꯏꯅ ꯅꯨꯄꯥ ꯑꯐꯕ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯈꯣꯏ ꯃꯈꯣꯏꯗꯤ ꯃꯨꯛꯀꯗꯧꯔꯤꯕꯅꯤ, ꯆꯥꯎꯊꯣꯛꯀꯗꯧꯔꯤꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯅꯨꯄꯥ ꯑꯐꯕ ꯈꯪꯅꯩ ꯍꯥꯏꯗꯨꯅ. ꯅꯪꯒꯤꯗꯤ ꯀꯗꯥꯏ? ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯝꯃꯦ, ꯒꯨꯂꯤ ꯆꯥꯔꯝꯃꯤ ꯍꯥꯏ, ꯅꯤꯁꯥ ꯆꯥꯔꯝꯃꯤ ꯍꯥꯏ, ꯐꯥꯌꯦꯅ ꯇꯧꯔꯦ. ꯅꯪꯕꯨ ꯅꯨꯄꯥ ꯑꯐꯕꯕꯨ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯕ? ꯔꯣꯃꯥꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ. ꯑꯁ, ꯌꯥꯔꯦꯕ ꯏꯃꯥ, ꯇꯣꯛꯂꯁꯤꯕ.
मीगी अफबद हेक कलक पोइन तवे ममाना हाय हे मसे कलक तब यादबै कलक इनी येंगो मखोइना हयेंग नुपा अफब कया हम खंगनखरब मतुंगदा मखोइदी नुंगाइबा पुंसी अमदना हिंगदोरिबसे नंगसु हुजिक नुपा अफब थीदब यादबने दादा रोमियोदो नंग खंगनगदबने रोमान हाय ए यारो हे अदुदी मी लैसना नुंसी लैसना खंगनजगे हायदुना एखोइदसु मतेंग कया अमसु पांगलिबा ममानना पाउ पीदबी असुम थंबदो हयेंग सोइदना फरक तारकनी हायसिनी नंगना हाइद्रबसु हयेंग देदी पाउ पीखरनी लैसनादा दादा रोमियोना खनब मखैदो पुन हाइदोखिनी ममाना हाइरए इबे मनंगसे ओंथोना पंखरेदको नुपा अफबा हाइबसे पाक हेक लाक्तबने नंगी दादा रोमियोना लैसनागी मरमदा पाउ कया अमा पिरक्सनु यादे ममित जामे हाजिलगा हेक्ता लोइरे नंगना मासे नमदना फागदबने नंगी ओइगदबने नंग आइना हाइरबसे इलुको मचानुपी रोमादो ममाना फना हाइरबसु महक सुया याजखिदे ममाना अमुकसु हाइरए हयेंदगी लैसनागी मरमदा नंगी दादा रोमियोना ताबा नुंगाइरोइदबा पाउ कया अमा तमसिनगदबने महकी वकल होंगनगदबने मादी हुजिक थबकसु तौगदौरे हाइबने मागुंबा अफब नुपा हाइबसे पाक हेक लालरोइदबने नंग आइना हाइरबसे चेक्सिना चलो आई हयेंदगी लीला तौरके येंगो मचानुपी रोमान हाय तौरुनु इमा नंगना फत्तब वखन खलिदो करिसुम कानरोय हयेंग तुंगकोना फत्तब वखन खनबसे नखोय अखोयदा चुरुंगे हाइबनिको मतौ असुमना ममा मचादो मरै कया अमा येनरे मचानुपी रोमादो ममाना फना हाइबदा याजद्रबसु ममाना नमदना याहनबीरे ममाना तौब थबक खुदिमक ममाना हाइब खुदिमक मा हुजिक्ति इनबा ताखी याबा ताखी मथंगी नुमित्तगी रोमियो लाको मतमदा रोमागी ममाना रोमियोदा ताबा नुंगाइरोइदबा वरी कया अमा तमसिनबीखी रोमागी ममाना रोमियोदा असुमना हाइरए इबुंगो लैसनासे एखोइना खल्लुरिबसिंग असिगा माना तौथोरकपगा यामना चानाद्रे माबुदे एखोइना यामना फना खल्लुबने महाकसे नुपा कया अमसु खंगनबा माले ममितसु यामना ngawba माले नंगना मंगोंदा पियु हाइदुना पोट कया अमा पीखिबदो महाकना अमुक लौरोय हाइदुना इचानुपीदा पुन्ना पिथोरकले येंगु नहान नोंगमसु नंगना मंगोंदा कौबदा माना कनानो हाइदुना हंगलगे हाइद्रा मासे मोंग अमा तौरबा माले रोमियोदो यामना वखन नुंगाइतना नेने कइनु नेने हाइदुबो माबु नेने खोइना नहानोय वरी साबा मतमददी याखि हाइबदाइने नेने अदुना खुमलए होय याखिबने खंगदे हुजिक्ति नुपा अहेनबा खंगनरबरा कइनो अस मागी मरमदा नंगोंदा हाइदोकपा नुंगाइतबा पाउ कया अमदि लैदा इबुंगो महाकसे मसक खक फजबगी वाने मरिल ताउबा नुपी हाइबदो मखोइसिनी खंगदे महंगना हंदक तौरिबसे तसेंगनमक नंगी मांगदसु अइसे ओथोना इकाइरबने रोमियोदो नेनेदोना तंगलको पाउ कया अदुदा वखन यामना नुंगाइखिदे तुमिन नोंथरगा लैखि नेनेदोना महाय से करियमता खलुनो मा खक्ता नुपीरो मंगोंदगी हेनबा नुपी कोकथोंग अमा लै मागे ममांगदा खंगनरगा लेनरगा लोइरे कइनो हेरा नुपानबु करिगा नुंगाइतबा फावरिबनो रोमियोना वखन नुंगाइता असुमना हाइरए नेने करिगिनो माना इबु नुंसी याय हाइरमलगा मंगोंदा पीबा पोसिंग माना मुक लौरोय हाइदुना पिरकलिबा नेने खोइना फजना खरा यानबा मुक्ता हाइबियो नुपी अतोपा कोइबा मागी ममांगदा लेनबा कैसुम अई पामदे महांगना याबीबा महांगना नुंसीबीबा मागा अईगा वरी अमुक्ता सानहनबियो नेने खंगदे लैसनासे करी हाइगदमनो
ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯅꯦꯅꯦ. ꯅꯦꯅꯦ ꯑꯗꯨꯅ ꯔꯣꯃꯤꯌꯣꯗ ꯍꯥꯏ, ꯍꯣꯏ, ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯕꯨꯗꯤ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯒ ꯌꯦꯡꯒꯦ. ꯌꯥꯗ꯭ꯔꯒꯕꯨꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯍꯦꯔꯥ, ꯅꯨꯄꯥ ꯊꯣꯛꯎꯗ. ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯃꯤꯌꯣꯗꯣ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯅꯦꯅꯦꯗ ꯋꯥꯀꯠꯂꯝꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯃꯍꯥꯛ ꯀꯞꯆꯈꯤ. ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯔꯣꯃꯤꯌꯣꯗꯣ ꯃꯌꯨꯝꯗ ꯂꯥꯛꯑꯦ. ꯅꯦꯅꯦꯅꯕꯨꯗꯤ ꯐꯅꯕ ꯁꯤꯟꯕꯤꯒꯦ, ꯋꯥꯔꯤ ꯁꯥꯕꯤꯒꯦ ꯍꯥꯏꯗꯨꯅꯗꯤ ꯔꯣꯃꯤꯌꯣꯕꯨ ꯊꯦꯝꯈꯤ. ꯃꯇꯦꯡꯗꯤ ꯈꯛ ꯄꯥꯡꯈꯤꯕ ꯅꯠꯇꯦ. ꯈꯨꯗꯤꯡꯃꯛ ꯅꯦꯅꯦ ꯑꯗꯨꯅ ꯁꯥꯟꯅꯈꯤꯕ ꯂꯤꯂꯥꯅꯤ. ꯃꯇꯝꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯇꯁꯦꯡꯅꯃꯛ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯥ? ꯃꯤꯒꯤ ꯃꯆꯥꯅ ꯅꯨꯄꯥ ꯑꯐꯕ ꯈꯪꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯁꯤꯡ ꯑꯗꯣ ꯀꯜꯂꯛꯄ, ꯌꯦꯡꯁꯤꯟꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ꯭ꯔꯥ? ꯅꯦꯅꯦ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯔꯣꯃꯤꯌꯣꯗ ꯌꯥꯎꯕꯅꯤꯅ ꯔꯣꯃꯤꯌꯣꯅ ꯃꯔꯛꯇ ꯐꯣꯟ ꯇꯧꯔꯒ ꯂꯩꯁꯅꯥꯗꯣ ꯃꯉꯣꯟꯗ ꯌꯥꯍꯟꯕꯤꯅꯕ, ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯛꯂꯤ. ꯔꯣꯃꯤꯌꯣꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯄꯥꯎ ꯀꯌా ꯄꯤꯔꯛꯄ, ꯄꯥꯎ ꯀꯌꯥ ꯍꯥꯏꯔꯛꯄꯗ ꯔꯣꯃꯥꯗꯤ ꯔꯣꯃꯤꯌꯣꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ. ꯃꯃꯥꯅ ꯐꯅ ꯌꯥꯝꯅ ꯐꯠꯇꯕ ꯌꯥꯝꯅ ꯁꯤꯜꯂꯕꯁꯨ ꯔꯣꯃꯥꯅꯗꯤ ꯔꯣꯃꯤꯌꯣꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯈꯔꯗꯤ ꯇꯧꯒꯦ ꯈꯟꯖꯕꯅꯤ. ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯔꯣꯃꯤꯌꯣꯗꯣ ꯃꯁꯥꯅ ꯑꯃꯨꯛꯇꯪꯗꯤ ꯐꯣꯡꯗꯣꯛꯂꯒ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯁꯅꯥꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯈꯤ. ꯂꯩꯁꯅꯥ ꯍꯦꯛ ꯎꯕ ꯃꯇꯝꯗꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯕꯗꯤ ꯉꯝꯖꯗ. ꯂꯩꯁꯅꯥꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝ, ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝꯗꯣ ꯂꯨꯝꯂꯒ ꯌꯦꯡꯖꯩ. ꯌꯥꯝꯅ ꯇꯣꯏꯅ ꯂꯨꯝꯖꯕ, ꯌꯥꯝꯅ ꯇꯣꯏꯅ ꯁꯪꯖꯕ ꯀꯌꯥ ꯑꯗꯨꯅ ꯂꯩꯁꯅꯥꯅꯁꯨ ꯔꯣꯃꯤꯌꯣꯕꯨ ꯃꯁꯛ ꯐꯖꯅ ꯈꯪꯈꯤ. ꯃꯍꯥꯛꯁꯨ ꯈꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯃꯌꯥꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯩꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯍꯥꯛꯅ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯦ ꯃꯍꯥꯛꯁꯤꯕꯨ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯂꯩꯁꯅꯥꯅ ꯈꯟꯕ ꯍꯧꯔꯛꯏ. ꯂꯨꯝꯖꯩ ꯍꯥꯏꯕꯗꯨ మꯉꯥꯏ, ꯁꯪꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯔꯣꯃꯤꯌꯣꯅ ꯀꯩꯗꯧꯅꯨꯡꯗ ꯂꯩꯁꯅꯥꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ, ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯄ ꯈꯛ ꯉꯝꯈꯤꯗꯦ. ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕ? ꯃꯍꯥꯛꯅ ꯃꯅꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯄꯥꯎ ꯄꯤꯈ꯭ꯔꯦ, ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯐꯥꯎꯕ ꯌꯦꯡꯍꯟꯈ꯭ꯔꯦ, ꯃꯍꯥꯛꯅ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯄꯤꯈ꯭ꯔꯦ. ꯇꯧꯕꯇꯕꯨ ꯀꯣꯟꯅꯊꯪꯗꯗꯤ ꯂꯩꯁꯅꯥꯅ ꯂꯧ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯤꯊꯣꯔꯛꯏ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯂꯩꯁꯅꯥꯗ ꯋꯥ ꯉꯥꯡꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯈꯤꯗꯦ. ꯌꯨꯝꯗꯒꯤꯗꯤ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯒꯦ ꯈꯟꯅ ꯆꯠꯂꯤ. ꯂꯩꯁꯅꯥ ꯍꯦꯛ ꯎꯕꯒ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤ, ꯍꯥꯏꯕꯁꯨ ꯉꯝꯈꯤꯗꯦ. ꯃꯍꯥꯛ ꯍꯦꯛ ꯎꯕꯒ ꯀꯤꯖꯕ, ꯄꯥꯈꯠꯆꯕ ꯀꯌꯥ ꯑꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯑꯁꯨꯝ ꯔꯣꯃꯤꯌꯣꯗꯣ ꯊꯩꯔꯒ ꯂꯩꯔꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯔꯣꯃꯤꯌꯣꯅ ꯅꯦꯅꯦꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯂꯩꯁꯅꯥꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ, ꯏꯊꯥ ꯊꯥꯖꯗꯅ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯈꯔ ꯂꯩꯕ ꯂꯥꯛꯈꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯔꯣꯃꯤꯌꯣ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ, ꯅꯦꯅꯦ, ꯂꯩꯁꯅꯥ ꯂꯥꯛꯂꯦ, ꯃꯍꯥꯛꯀ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦ, ꯅꯦꯅꯦꯅ ꯑꯃꯨꯛꯇ ꯀꯧꯁꯤꯟꯕꯤꯌꯨꯕ ꯍꯥꯏꯗꯨꯅ ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯛꯑꯦ. ꯅꯦꯅꯦ ꯑꯗꯨꯅ ꯍꯥꯏ, ꯀꯧꯁꯤꯟꯕꯗꯤ ꯌꯥꯔꯣꯏꯌꯦ, ꯃꯍꯥꯛ ꯅꯪꯉꯣꯟꯗ ꯏꯀꯥꯏꯒꯅꯤ. ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯂꯒ ꯑꯩ ꯋꯥꯔꯤ ꯁꯥꯕꯤꯒꯦ, ꯀꯔꯤ ꯍꯥꯏꯅ ꯇꯝꯃꯨꯒꯦ? ꯔꯣꯃꯤꯌꯣꯅ ꯍꯥꯏ, ꯅꯦꯅꯦ, ꯃꯍꯥꯛꯀ ꯑꯩꯒ ꯅꯣꯡꯃꯇꯪ ꯎꯅꯅꯕ ꯍꯥꯏꯕꯤꯌꯨ. ꯍꯣꯏ, ꯄꯥꯎ ꯄꯤꯔꯝꯃꯒꯦ ꯍꯥꯏꯗꯨꯅ ꯅꯦꯅꯦꯗꯣ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯒ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ. ꯃꯑꯣꯡꯗꯤ ꯔꯣꯃꯤꯌꯣꯒꯤ ꯄꯥꯎꯒ ꯇꯝꯒꯗꯕ ꯃꯥꯟꯕꯅꯤ. ꯔꯣꯃꯤꯌꯣꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯐꯥꯎꯕ ꯃꯍꯥꯛꯅ ꯇꯝꯈꯤꯕ ꯅꯠꯇꯦ. ꯂꯩꯁꯅꯥꯗ ꯅꯦꯅꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯏ, ꯅꯪꯕꯨ ꯑꯩꯈꯣꯏꯔꯣꯝꯗ ꯈꯔ ꯀꯣꯏꯊꯣꯔꯛꯎꯅꯦ, ꯌꯨꯝꯗ ꯑꯁꯨꯝ ꯂꯩꯕꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯂꯩꯁꯅꯥꯅ ꯍꯥꯏ, ꯍꯣꯏ, ꯀꯣꯏꯊꯣꯔꯛꯀꯦ, ꯍꯟꯗꯛꯇꯤ ꯊꯕꯛꯁꯨ ꯈꯔ ꯍꯥꯡꯉꯤꯗ. ꯂꯥꯞꯅ ꯔꯣꯃꯤꯌꯣ ꯍꯣꯇꯦꯜꯗ ꯐꯝꯃꯤꯗꯣ ꯂꯩꯁꯅꯥꯅ ꯎꯕꯅꯤ. ꯂꯩꯁꯅꯥꯅ ꯑꯃꯨꯛꯀꯁꯨ ꯅꯦꯅꯦꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯗꯤ ꯊꯦꯡꯅꯩ,
मादी अइना स्कूल चप्पा मतमदसु अखोइगी स्कूल मनाक्ता हेक्तम लैरम्मे सुटी थाबा मतमदसु मादी हेक्तम उइ मासी कैदौरिनो खंगदे अखोइगी स्कूल मनाक्तुदा माकी वहाई अदुदा नेनेदुना असुमना हंगी ए मादी नंगोंदा मिंगा कौरकप्रा वरीगा सारकप्रा लैस्नाना कौरक्तेदा वरीगादि अमता सारक्ते मासिबु असिदा अइना थोरक्पा मतमदसु होटेलदा लैबा असुम थेंगनै मासे कैदौरिनो नेनेदुना खुम्मे ओ नखोइगी नमानबी रोमादो माना लुमजरिये संजरिये मदुगिनी तोइना लालिसे नेनेदुगी वहाई अदुदा लैस्नादो नोकफेट तौरगा ए रोमागे साइरा सिबो मादी कदाई वाइदगिनो नेने अदुना खुम्मे ओ असी ममांग लेकाइदगिने यामना लापनाबा लम नत्तेदा लैस्नाना मो हाय ए यादेको मीदी मया नुपा अनौबा अमसु फंगदौरे नेने अदुना हाय खंगदेदे इबेमा नुपा मचा से ज्ञान ताग्रबा जाने मरमसु यामना मो ए निशासु चादे हंदक थबक अमसु नमख्रे हाय यौरक्कदबसु माले हाय खंगदेदा करी हायगदबनो लैस्नादी वरी सिंधु अमत खंगदबना कानादे फाजिल्लो नचानुपीदो हेक लुहोंगथोओ असुमना वरी क्या सारमलगा लैस्नादो युमना चटख्रे नेनेसु होटेल अमदा असुम लाए नेनेदुना चंगलक्पदा रोमियोदी यामना हराउना लैस्नागी मरमदा पाउ तानिंगदुना ngairi नेनेदुना हेक यौसिलक्पगा रोमियोना हंगी नेने लैस्नागा करी वरी सनागे मानबु करी हायरक्के नेनेदो ममाई खरा सुक्थरप तौना रोमियोदा हायरए अस खंगद्रेदे इबुंगो माना खलिबा वाखनसे नेनेना करी हायना तमगदबनो मागिदी खंगनाजबु नुपा लैरे मतम थेंगले असितनी माना हायरिबसे मंगोंदा अइना ngaakta changlo haiduna tambane yade thabak lei chatlage haiduna hekta mo chakhi karino khangdreda magi matause nene dugi hayoduda romeo amuk hena nungai kite nene duna hai nang sunu pa khara tho o magi mamangda nupi afaba ma koiraga lenau kaino hera nupa mande henang sima mahangna sumna यामना तौसिलक्लबदी करिगी नंगना नुंगाइतबा फावरुनी अखोइगी इचानुपी रोमासु मसक थीबा नत्तेदना मागा खंगनौ माकी ममांगदना हेक्ता लेनारगा लैयो नेनेगी वहाई अदुदा वखन नुंगाइरमदबा रोमियोदो नोकनिंगमसु फावरए अस नेनेसिमा नेने मतम थेंग ए चलगे नोंगममुंग लागे वहाई से हायरमलगा रोमियो वखंदे नुंगाइबा नत्ते परपरब युमना चतख्रे नेनेगी होटेल अदुदा रोमियो नत्तबा नुपा मचा खरसु यामना तोयना सिंजु बोरा चाबा लाए मखोइदी खरे ngausinai नोंगमदी मखोइना नेनेगी होटेल अदुदा पोत चारिङैदा नुपा मचा अमना नेनेदा असुमना हायरए नेनेगी होटेलदा मतम कुइरे अखोइना सिंजु बोरा चारकलिसे नेनेसु अखोइगी नुपी अमतंगदी सेमीबा याबनिदा नुपा मचादुगी वहाइदुदा नेनेना हाय होइने हे नखोइगी नुपी अइना पिफम थोए नुपी अमा खंगनरगेरा नुपा मचादो यामना हराउना ए याइने नेने मसक मतौ फजबरा नेनेदुना हाय अस मसक की वादी फजग्रब जाने ममिंगदो लैस्ना कौवे नंगनबु पामजरदी हेक्ता आई हाइनबिगे याहनबिगे नुपा मचादो नेनेदुगु वहाइदुदा मथुम मरांग हौरे नेने याम थुनमते याहनबियो सोइदन आई खंगनाजगे असुमना नुपा मचादुना हेना खोइरांगना नेनेदुदा ngarang taksilaki mathangi numit amada neneduna laisnabu makhoi da kauraga nauna nupa machadugi maramda wari kaya matamki
ꯂꯩꯁꯅꯥꯗꯤ ꯅꯨꯄꯥ ꯀꯣꯏꯖꯗꯕꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯎ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯏꯀꯥꯏꯅ ꯅꯨꯄꯥꯗꯨꯕꯨ ꯃꯁꯛ ꯈꯪꯅꯤꯡꯕ ꯌꯥꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯈꯤ꯫ ꯅꯣꯡꯃ ꯅꯦꯅꯦꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜꯗ ꯂꯥꯛꯑꯣ, ꯅꯨꯄꯥꯗꯨꯒ ꯃꯁꯛ ꯈꯪꯅꯔꯨ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯕꯨ ꯀꯧꯔꯒ ꯅꯨꯄꯥꯗꯨꯒ ꯃꯁꯛ ꯈꯪꯅꯍꯟꯈꯤ꯫ ꯃꯁꯛ ꯈꯪꯅꯔꯕ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯂꯩꯁꯅꯥꯒ ꯅꯨꯄꯥꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ नुपादुगी ममिंग जोतिन कौई। मतौ असुमना खंगनरक्पु नुक्सिनरक्पदुना नोंमसु लैसनाबु ngahakta thorok hairaga nene dugi hotelda jotin ga makhoi ani kariguma khara saminaki numittuda Romeo su nene da kariguma khara dang haige haiduna koi thorokpani Romeo ne hek yausilakpaga laisnana jotin ga phaminaraga makhoi achabo charaga lerambadu ubada Romeo tasengnamak wakhan nungai kide wangang musungam kide nene da kau busungam kide mahak yamna ikai ki lesna gi mamang aduda mahak khaktan ikai jabani lesna nati karisu khangba natte tabna thingma ngam hodana Romeo do mamitte ki mapidi tabna sintarapagum tawre Romeo bu ubada nene duna haima nang lak libre ibungo lao phamu lao wai shaharaduna Romeo bu kausille Romeo wa amata ngangde tumin mamai luktharaga lei nene adudi lesnaga jotinga matau asumna achaba chaminaraga phambada Romeo nu ukibado mahakti wakhan nungai bugum tawri kayada phatkidraba nupino Romeo do ngaktang leiraga nene ai chalage nongma laage haramlaga Romeo chatkre mathangi numitta Romeo do pendaba amadi ningamdaba kaya aduna lesnana school lakpado mahakna lakadaba lambi aduda ngairaga leiki mahak ngasidi mahaki ikai ki pumba thatoklaga mahaki wakhanda phaurakpa mahaki thamoida leiriba hainingba pumba hairaga matagum ngaiduna leijai ngaktang leiragadi lesna su mamanabi amaga school lae makhoi anina Romeo ki mapa hek lan thorakpada Romeo na lesna bu kawe lesna su Romeo na korakpaduda chap lebe mahakti mamanabi romaga khangnabu nupani khanduna da kari haige yamna chamna hangki Romeo na tapna asumna haire lesna nangna igi mangda nupa topaga phaminaba nupa topaga wari sanabado yengba yamna nungaite matungda adumna tobigano ai nangbu thamo sengna nungsi nangbu kaidonungda kauge haiba ngamde nangbu adum nixingduna lei Romeo na adumna hairako hayado lesna tasengnamak sauningma ma phauki karigi sauningliba mamanabi romaga khangnabu nupa amana mangonda asumna hairakpase mahakbu usittabani khanki lesnana khara saurapna asumna hairae da nangi simi usitriba haibadura nangi wakhalda karine khallaga nangna adumna ingonda hairibano lekai tanaba laura huje matungda nang adukuba wa amata ingonda hairakpa yaroi Romeo do wa amata ngangkidre tumin mamai lukthaduna leiki lesnana mamanabida chase law haraga mamanabi purga satki Romeo tumin adum laheuki lesnana tasena sauribadi mamanabiga khangna na mangonda amuk asuma nusi hairakpase mak usittaba mak pulaknabani khankibani mak tasena na mamanabi romada Romeo na asumna mangonda hairai haiduna tamge phawba khalle tambadi tamkhide kariguma tamlurabadi Romaga makhoi ani saunakini haiduna lesnana khanjabani magna khallibasing asidi karimata oibadi natte punamak nene aduna sanakibili langaktani numit adugi nuthingi matamdasu
Romeo Laisnana school halakpado ngaiduna laiki. Laisnana school halakpa matamdasu Romeo lairambada Laisna amuke hena sauningma phauki. Laisnagi manakta Romeo amuka changsinjaraduna chithi amaga mangonda mamangda pikiba matamda lau yakhide haiba kudonpot amaga Laisnada laubiyo haduna piki. Mikup adudadi Laisnado sauningmana kham thengkraba male. Sauningmana henkiduna Romeo gi khajaida khupanga thaki. Mangna pirama potladusu langkhairame. Laisna sauna parap chatki. Numitugi ikaiba numitugi nungaitaba Romeo gi punsida amukta phawa thenadri. Mahakta sengnamak wakhan nungai kide kappusiam kapki. Somdasu Romada mahaki mamana hey handakti Laisnado nupa amaduga khangnakhre haiba Romeo na khangkrabane. Romeo hojik Laisna gi wakhan khallaroidabani mahaki wakhal kawradabani. Nang Romeo ga khangnanaba loinanaba kan honadaba yadabani. Machanupi Romana mamada asumna hai as yaro yenang khalidu ima madi Laisna gi wakhanda adum ngauduna leiribani. Mamana mahire ngauroro ye hujikti mahagna nipa atopa khangnare habado Romeo na khanglabani. Mahak hujikti Laisna gi wakhan kawradabani. Khangde nangi thokpa tawraga Romeo themna bhono thabak chu haidok kadore habani. Masiku manipa aphaba sidi lemna mahan ganu ne ibema. Machanupi Romado phanakan yajaramdabani. Mamana asumna nuti numit khudingi wari kaya ama thojinbada Romasu wakhal honglakki. Mahaksu Romeo ga khangnarage haiduna khanba haurakki. Nongma Romana Romeo da call tauki. Romeo na phone paikhalakpaga Romana asumna hairai da karigano handakti ekhoi hotel da lakpasu ukidre da bu kaidawrage yumda thabak yamna chinbra. Romeo na tapna khumlae lakpu lakningdre da aide nakhoi gi aduda lalaga karibu kanani. Laisna na so aibu mirai bire magi tathiba wahai kaya amana ngasidi ai nakhoramda lakpasu ngamdre yamna su ikai yumdak su thoningdre da. Romana Romeo ba themjille da kasum nungai taba khangano dana aduna wakhan nungai taba khalladi da mayang yamna tarani chaba thapkusu amata yararoi da dana ta sengna yabirabadi da karigi waruni dana aduna nungai tabado dagidama aina mensinjaba yagadra. Romeo na nokphet tawraga asumna khumlai yare da ibema phagi amuk tarolagano. Romana hairai da asengmani phagi natte. Romeo na amak sohai yare da ibema Laisna ai handak aroi boina amuk tanga hairaga yenge ai numinini humni gi matungda nakhoramda lakke. Mangonda handak aina haigadoribasina masina aroibane masida mahakna aibu nusibidrabadi matungda amuk hana hairaroi thamage ko asumna Romeo phone thamki. Romeo na phone thambana hankibana Romado hainingba kaya ama haiba ngamkide. Asumna leiringai mikup asida Roma gi khangnaba nupaduna su Romada phone tawrae. Roma hanana maki nuksinajaba nupa lairibane. Punamak singase mamana haiba yarubadagi mahak hojikti mahaki khangnariba nupa adu phauba mahak kauthokba horai. Nupaduna phone tawrakpa matamda Roma phone paikide. Numitugi matung Romana mamada hai mama nangna khaliba plan singdo punna soire. Romeo hojik phauba Laisna gi wakhan kaude nangna yaliba singdo loina arema tarani tolusi mama
ꯃꯃꯥꯅ ꯍꯥꯏ, ꯍꯦꯔꯥ ꯀꯔꯤꯒꯤ ꯇꯣꯠꯂꯨꯅꯤ ꯍꯥꯏꯕꯒꯦ? ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜ ꯀꯥꯎꯗ꯭ꯔꯕꯗꯤ ꯂꯩꯁꯅꯥꯗꯣ ꯃꯍꯥꯛ ꯍꯟꯗꯛ ꯅꯧꯅ ꯈꯪꯅꯔꯤꯕ ꯖꯣꯇꯤꯟ ꯍꯥꯏꯕꯗꯨꯗ ꯅꯝꯗꯨꯅ ꯆꯦꯜꯍꯟꯈꯤꯒꯗꯕꯅꯤ꯫ ꯃꯥꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯔꯣꯃꯤꯌꯣꯗꯣ ꯅꯪꯒꯤ ꯃꯁꯥꯅ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯑꯃꯨꯛꯀꯁꯨ ꯃꯆꯥꯅꯨꯄꯤ ꯔꯣꯃꯥꯒ ꯔꯣꯃꯤꯌꯣꯒ ꯈꯪꯅꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯁꯤꯜꯂꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯔꯣꯃꯤꯌꯣꯗ ꯁꯥꯎꯔꯤꯕꯅꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛ ꯉꯁꯤꯗꯤ ꯂꯦꯟꯅꯔꯒꯦ ꯈꯟꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕ ꯖꯣꯇꯤꯟꯒ ꯔꯣꯃꯤꯌꯣꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯅꯦꯅꯦꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯕ, ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯇꯣꯏꯅ ꯇꯧꯏ꯫ ꯔꯣꯃꯤꯌꯣ ꯇꯁꯦꯡꯅꯃꯛ ꯂꯩꯁꯅꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯌꯦꯡꯕ ꯉꯝꯈꯤꯗꯦ, ꯌꯥꯝꯅꯁꯨ ꯋꯥꯈꯤ꯫ ꯃꯍꯥꯛꯇꯤ ꯑꯁꯨꯝꯅ ꯎꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯅꯦꯅꯦꯒꯤ ꯍꯣꯇꯦꯜꯗ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯖꯣꯇꯤꯟꯗꯣ ꯃꯃꯥꯟꯅꯕ ꯀꯅꯥꯝꯇ ꯌꯥꯎꯗꯅ ꯃꯇꯣꯝꯇ ꯅꯦꯅꯦꯒꯤ ꯍꯣꯇꯦꯜꯗꯨꯗ ꯂꯥꯛꯏ꯫ ꯃꯇꯝꯗꯨꯗ ꯅꯦꯅꯦꯗꯨꯅ ꯖꯣꯇꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏ, ꯕꯨꯡꯉꯣ ꯖꯣꯇꯤꯟ, ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ? ꯂꯩꯁꯅꯥꯁꯦ ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯅꯌꯨꯝꯗ ꯀꯣꯛ ꯄꯨꯁꯜꯂꯣꯗꯅ꯫ ꯖꯣꯇꯤꯟꯅ ꯈꯨꯝꯂꯛꯏ, ꯅꯦꯅꯦ, ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯗ꯫ ꯃꯥꯁꯨ ꯀ꯭ꯂꯥꯁ 12 ꯊꯥꯗ꯭ꯔꯤ, ꯃꯥꯁꯨ ꯑꯩꯁꯨ ꯌꯥꯝ ꯅꯧꯔꯤꯗ꯫ ꯉꯁꯤꯃꯛꯀꯤꯗꯤ ꯆꯦꯟꯕꯒꯤ ꯋꯥꯔꯤꯒꯗꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯅꯗ꯭ꯔꯤꯗ꯫ ꯅꯦꯅꯦꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦ, ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯅꯪ ꯍꯌꯦꯡ ꯇꯨꯡ ꯀꯣꯟꯅ ꯅꯤꯡꯉꯝꯖꯔꯣꯏꯀꯣ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯃꯥꯕꯨ ꯉꯥꯎꯅꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯅꯦꯅꯦꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯄꯣꯠ ꯆꯥꯕ ꯂꯥꯛꯄ ꯀꯌꯥ ꯑꯃꯁꯨ ꯂꯩꯁꯅꯥꯕꯨ ꯍꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯗꯨꯅꯕꯨꯗꯤ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯗꯦ꯫ ꯅꯪ ꯍꯌꯦꯡ ꯀꯣꯟꯅ ꯅꯤꯡꯉꯝꯖꯔꯣꯏꯀꯣ꯫ ꯅꯦꯅꯦꯅ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯈꯜꯂꯨ꯫ ꯅꯦꯅꯦꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯇꯤꯟꯗꯣ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯛꯏ꯫ ꯅꯦꯅꯦ, ꯃꯉꯣꯟꯗ ꯑꯩꯅ ꯆꯦꯟꯁꯤ ꯍꯥꯏꯔꯨꯕꯗꯕꯨ ꯃꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥꯅꯦ? ꯆꯦꯟꯁꯤ ꯍꯥꯏꯒꯗꯕ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯆꯦꯟꯁꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯁꯨꯡꯌꯥ ꯌꯥꯔꯛꯂꯣꯏ꯫ ꯅꯪꯅ ꯇꯁꯦꯡꯅꯅ ꯃꯥꯕꯨ ꯄꯨꯁꯤꯟꯒꯦ ꯂꯦꯞꯂꯕꯗꯤ ꯅꯦꯅꯦꯅ ꯆꯦꯟꯅꯕ ꯊꯧꯔꯥꯡꯗꯣ ꯄꯨꯟꯅ ꯌꯥꯠꯄꯤꯒꯦ꯫ ꯅꯦꯅꯦꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯖꯣꯇꯤꯟ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯛꯂꯦ꯫ ꯅꯦꯅꯦ, ꯅꯦꯅꯦꯅ ꯐꯅꯕ ꯄꯨꯟꯅ ꯁꯤꯟꯕꯤꯔꯣ꯫ ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯥꯕꯨ ꯆꯦꯟꯅꯕ ꯅꯦꯅꯦꯅ ꯊꯧꯔꯥꯡ ꯌꯥꯠꯄꯤꯔꯣ꯫ ꯅꯦꯅꯦꯒꯤ ꯇꯧ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯑꯩ ꯇꯧꯖꯔꯒꯦ꯫ ꯅꯦꯅꯦꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯝꯇ ꯄꯥꯝꯗꯦ꯫ ꯅꯪꯅꯕꯨ ꯇꯁꯦꯡꯅꯅ ꯆꯦꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯦꯅꯦꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯪꯉꯣꯟꯗꯒꯤ ꯑꯩ ꯄꯩꯁꯥꯒ ꯀꯔꯤꯝꯇ ꯂꯧꯔꯣꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯦꯅꯦꯒ ꯖꯣꯇꯤꯟꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯒ ꯂꯩꯁꯅꯥ ꯆꯦꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯌꯥꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗꯁꯨ ꯔꯣꯃꯤꯌꯣꯗꯣ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯔꯣꯏ, ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨꯗ ꯌꯧꯔꯔꯣꯏ ꯈꯟꯖꯔꯝꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯥꯁꯨ ꯀꯔꯤ ꯋꯥꯈꯟꯗꯒꯤꯅꯣ ꯈꯪꯗꯦ, ꯂꯩꯁꯅꯥꯕꯨ ꯎꯅꯤꯡꯕ, ꯅꯦꯅꯦꯒꯤ ꯍꯣꯇꯦꯜꯗ ꯆꯠꯅꯤꯡꯕ ꯈꯪꯐꯥꯎ ꯐꯥꯎꯔꯛꯈꯤ꯫ ꯃꯍꯥꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯉꯟꯅ ꯅꯦꯅꯦꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯅꯦꯅꯦꯁꯨ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯇꯧꯔꯝꯗ꯭ꯔꯦ꯫ ꯔꯣꯃꯤꯌꯣꯅ ꯈꯜꯂꯤ, ꯉꯁꯤꯗꯤ ꯍꯣꯇꯦꯜ ꯇꯧꯗꯦꯅ, ꯊꯕꯛꯀ ꯆꯤꯟꯕ ꯌꯥꯜꯂꯥ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯕ ꯃꯇꯨꯡꯗ ꯔꯣꯃꯤꯌꯣꯗꯣ ꯅꯦꯅꯦ ꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯅꯦꯅꯦꯗꯨꯅ ꯖꯣꯇꯤꯟꯒ ꯂꯩꯁꯅꯥꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯜꯂꯝꯃꯦ꯫ ꯅꯈꯣꯏ ꯑꯅꯤ ꯐꯝꯂꯝꯃꯨ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯝꯂꯒ ꯃꯄꯥꯟꯗꯒꯤ ꯅꯦꯅꯦ ꯑꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯖꯣꯇꯤꯟꯅ ꯂꯩꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ꯫ ꯖꯣꯇꯤꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯁꯅꯥ ꯄꯨꯡꯉꯛ ꯉꯛꯏ꯫ ꯌꯥꯔꯣꯏꯍꯦ, ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ, ꯀ꯭ꯂꯥꯁ 12 ꯊꯥꯗ꯭ꯔꯤꯕꯅꯤ ꯑꯩꯁꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯪ ꯑꯩ ꯈꯪꯅꯕꯁꯨ ꯀꯨꯏꯗ꯭ꯔꯤ꯫ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯇꯧꯒꯗꯕ ꯊꯕꯛꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯅ ꯈꯨꯝꯂꯛꯄ ꯃꯇꯝꯗ ꯖꯣꯇꯤꯟꯗꯣ ꯂꯩꯁꯅꯥꯗ ꯐꯣꯔꯁ ꯇꯧꯒꯦ ꯇꯧꯔꯛꯏ꯫ ꯂꯩꯁꯅꯥꯗꯣ ꯁꯥꯎꯔꯛꯏ, ꯅꯪ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯣ꯫ ꯅꯪ ꯑꯗꯨꯝꯅ ꯇꯧꯔꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯒꯅꯤ꯫ ꯖꯣꯇꯤꯟꯅ ꯍꯥꯏ,
ꯀꯅꯥꯁꯨ ꯂꯩꯗꯕꯅꯤ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯈ꯭ꯔꯕꯅꯤ ꯁꯦ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯤ ꯌꯥꯎꯋꯣꯕ ꯑꯁꯨꯝꯅ ꯖꯣꯇꯤꯟꯅ ꯂꯩꯁꯅꯥꯗ ꯅꯝꯗꯨꯅ ꯐ꯭ꯔꯣꯁ ꯇꯧꯒꯦ ꯇꯧꯔꯝꯃꯤ ꯂꯩꯁꯅꯥꯗꯣ ꯐꯅ ꯀꯟꯅ ꯌꯥꯖꯗꯦ ꯃꯈꯣꯏ ꯑꯅꯤ ꯃꯨꯛꯅꯕ ꯃꯔꯩ ꯇꯧꯅꯕ ꯍꯧꯔꯛꯈꯤ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯔꯣꯃꯤꯌꯣꯁꯨ ꯅꯦꯅꯦꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯌꯧꯕꯒꯗꯤ ꯅꯦꯅꯦꯒꯤ ꯃꯌꯨꯝꯗꯣ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯂꯦ ꯃꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯔꯣꯃꯤꯌꯣ ꯃꯤ ꯀꯧꯒꯦ ꯇꯧꯔꯝꯕꯗꯣ ꯁꯣ ꯂꯣꯜꯂꯕꯅꯤꯅ ꯀꯧꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯈꯔ ꯈꯔ ꯋꯥ ꯀꯟꯅ ꯉꯥꯡꯅꯕ ꯈꯖꯤꯛ ꯈꯖꯤꯛ ꯂꯥꯎꯅꯕꯗꯤ ꯔꯣꯃꯤꯌꯣꯁꯨ ꯇꯥꯏ ꯊꯣꯏꯗꯣꯛꯅ ꯊꯧꯁꯥꯔꯨꯗꯦ ꯃꯤ ꯑꯇꯣꯞꯄ ꯈꯟꯅꯕ ꯂꯥꯎꯅꯕꯣꯏ ꯈꯜꯂꯨꯏ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯂꯒ ꯂꯩꯁꯅꯥꯅ ꯗꯗꯥ ꯗꯗꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯔꯣꯃꯤꯌꯣꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯂꯩꯁꯅꯥ ꯑꯣꯏꯔꯝꯃꯤ ꯈꯨꯗꯛꯇ ꯆꯦꯟꯁꯤꯜꯂꯒ ꯔꯣꯃꯤꯌꯣꯗꯣ ꯊꯣꯡ ꯅꯝꯈꯥꯏꯔꯦ ꯊꯣꯡ ꯅꯝꯈꯥꯏꯔꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯖꯣꯇꯤꯟ ꯑꯣꯏꯔꯝꯕꯗꯒꯤ ꯔꯣꯃꯤꯌꯣ ꯃꯈꯨꯠ ꯊꯥꯒꯦ ꯇꯧꯔꯝꯕꯗꯣ ꯊꯥꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯇꯞꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯦ ꯃꯍꯥꯛ ꯊꯣꯛꯂꯛꯄꯗꯒꯤ ꯂꯩꯁꯅꯥꯁꯨ ꯖꯣꯇꯤꯟꯁꯨ ꯇꯞꯅ ꯊꯣꯛꯂꯛꯂꯦ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯅꯦꯅꯦ ꯑꯗꯨꯁꯨ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯈꯤ ꯅꯦꯅꯦ ꯑꯗꯨꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯂꯩꯁꯅꯥꯗꯣ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯂꯩꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯟꯗꯣꯝꯆꯥ ꯅꯪꯃꯛꯅ ꯑꯩꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯝꯂꯕꯀꯣ ꯅꯦꯅꯦ ꯑꯗꯣ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯋꯥꯍꯩ ꯑꯗꯨꯗ ꯔꯣꯃꯤꯌꯣꯗꯣ ꯅꯦꯅꯦꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯦꯅꯦ ꯏꯀꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯣꯟꯊꯈꯤ ꯂꯩꯁꯅꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯆꯠꯈꯤ ꯂꯩꯁꯅꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯣꯃꯤꯌꯣꯗꯣ ꯅꯦꯅꯦꯗ ꯋꯥꯔꯧꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯦꯅꯦꯕꯨꯗꯤ ꯑꯩꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕꯅꯤꯀꯣ ꯅꯦꯅꯦꯗꯤ ꯇꯁꯦꯡꯅꯃꯛ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯇꯁꯦꯡꯅꯃꯛ ꯑꯩ ꯅꯦꯅꯦꯕꯨ ꯋꯥꯔꯧꯋꯦ ꯅꯦꯅꯦ ꯑꯩ ꯆꯠꯂꯒꯦ ꯅꯦꯅꯦꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯃꯤꯌꯣꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯅꯤꯡꯕ ꯀꯥꯏꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤ ꯅꯦꯅꯦꯗꯣ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯍꯧꯗꯦ ꯇꯨꯃꯤꯟ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ ꯖꯣꯇꯤꯟꯁꯨ ꯅꯦꯅꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏ ꯅꯦꯅꯦ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯌꯥꯝꯅ ꯄꯦꯟꯗꯦ ꯌꯥꯝꯅ ꯅꯤꯡꯉꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯖꯣꯇꯤꯟꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯕ ꯉꯝꯕꯅꯣ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯃꯤꯠꯊꯤꯠꯅ ꯌꯦꯡꯁꯅꯨ ꯆꯠꯂꯒꯦ ꯅꯦꯅꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯖꯣꯇꯤꯟꯁꯨ ꯆꯠꯈ꯭ꯔꯦ ꯅꯦꯅꯦꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯋꯥ ꯉꯥꯡꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛ ꯈꯪꯂꯦ ꯔꯣꯃꯤꯌꯣꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯨꯄꯥ ꯑꯐꯕꯗ ꯄꯤꯅꯤꯡꯂꯤꯉꯩꯗ ꯃꯤꯒꯤ ꯃꯆꯥꯕꯨꯅ ꯃꯥꯡꯁꯅꯨ ꯈꯟꯕ ꯅꯦꯅꯦꯒꯤ ꯋꯥꯈꯜ ꯂꯩꯁꯅꯥ ꯑꯃꯗꯤ ꯔꯣꯃꯤꯌꯣꯅ ꯄꯨꯟꯅ ꯈꯪꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯩꯁꯅꯥꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯇꯝꯈꯤꯕ ꯂꯩꯇꯦ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯕ ꯃꯍꯥꯛꯅ ꯖꯣꯇꯤꯟ ꯎꯅꯕ ꯆꯠꯄꯗꯣ ꯃꯁꯥꯅ ꯌꯥꯅ ꯆꯠꯄꯅꯤ ꯆꯠꯂꯨꯔꯕꯁꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯅꯝꯍꯥꯗꯨꯅ ꯆꯦꯟ ꯆꯣꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯣ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯇꯥꯛꯂꯨꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯔꯣꯃꯥ ꯈꯣꯏꯒꯤ ꯏꯃꯨꯡꯒ ꯈꯟꯅ ꯆꯩꯅꯗꯨꯅ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯒꯅꯤ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ ꯌꯨꯝꯗ ꯀꯔꯤꯃꯠꯇꯗꯤ ꯍꯥꯏꯈꯤꯗꯦ ꯃꯍꯥꯛꯀ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯗꯗꯤ ꯄꯦꯟꯗꯕꯒꯤ ꯃꯑꯣꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯇꯝꯈꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨꯗ ꯖꯣꯇꯤꯟꯅ ꯐꯣꯟ ꯇꯧꯔꯛꯏ ꯂꯩꯁꯅꯥ ꯐꯣꯟ ꯄꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯛꯄꯗꯒꯤ ꯂꯩꯁꯅꯥꯗꯣ ꯐꯣꯟ ꯄꯥꯏꯈꯠꯂꯒ ꯖꯣꯇꯤꯟꯗ ꯑꯃꯨꯛꯀꯁꯨ ꯊꯤꯅ ꯆꯩꯈꯤ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ
ꯅꯁꯥꯒꯤꯗ ꯈꯟꯕ ꯃꯤꯅꯤ, ꯅꯁꯥ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ, ꯅꯁꯥ ꯀꯥꯟꯅꯔꯒ ꯂꯣꯏꯔꯦ ꯈꯟꯕ ꯅꯨꯄꯥꯅꯤ. ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯅꯔꯒꯨꯝꯁꯤ. ꯅꯪꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯂꯣ, ꯅꯪꯅ ꯍꯥꯏꯕ ꯌꯥꯒꯗꯕ. ꯖꯣꯇꯤꯟꯅ ꯍꯥꯏꯔꯛꯏ. ꯂꯩꯁꯅꯥ, ꯅꯪꯉꯣꯟꯗ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ. ꯃꯇꯨꯡꯗ ꯅꯪꯅ ꯄꯥꯝꯗꯕ, ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯔꯔꯣꯏ. ꯅꯪ ꯑꯩ ꯃꯍꯧꯁꯥꯒꯨꯝ ꯍꯥꯟꯅꯒꯨꯝ ꯐꯖꯅ ꯂꯣꯏꯅꯕꯗꯨ ꯄꯥꯝꯃꯦ. ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯅꯨꯃꯤꯠꯇꯨꯗ ꯅꯠꯇ꯭ꯔꯥ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤꯕꯗꯣ? ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯥꯕꯤꯈꯤꯕ꯭ꯔꯥ? ꯅꯨꯄꯥꯅꯤ ꯃꯇꯥꯒꯨꯝ ꯅꯪꯅ ꯉꯝꯅꯕ ꯅꯝ ꯍꯥꯗꯨꯅ ꯇꯧꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯨꯃꯤꯠꯇꯨꯗ ꯀꯔꯤꯒꯨꯝꯕ ꯗꯥꯗꯥ ꯔꯣꯃꯤꯌꯣ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯅꯪ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯅꯨꯄꯥꯅꯤ. ꯌꯥꯔꯦ, ꯅꯪꯒ ꯑꯩꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯔꯒꯨꯝꯁꯤ. ꯑꯁꯨꯝꯅ ꯂꯩꯁꯅꯥꯅ ꯖꯣꯇꯤꯟꯗ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯣ ꯉꯥꯡꯂꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯊꯝꯈ꯭ꯔꯦ. ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯣꯇꯤꯟꯅ ꯑꯃꯨꯛꯀꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ. ꯃꯍꯥꯛꯅ ꯇꯧꯔꯛꯄꯗꯨꯗꯤ ꯃꯇꯨꯡꯗꯗꯤ ꯄꯥꯏꯗ꯭ꯔꯦ. ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯂꯩꯔꯤꯉꯩ ꯂꯩꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯅ ꯂꯩꯁꯅꯥꯗ ꯍꯪꯉꯤ. ꯅꯨꯃꯤꯠꯇꯨꯗ ꯗꯥ ꯔꯣꯃꯤꯌꯣꯗꯤ ꯃꯈꯣꯏꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯂꯩꯁꯅꯥꯅ ꯍꯥꯏ. ꯈꯪꯗꯦ, ꯃꯥꯗꯣ ꯔꯣꯃꯥ ꯎꯅꯕ ꯂꯥꯛꯄ ꯃꯥꯜꯂꯦ. ꯅꯨꯃꯤꯠꯇꯨꯗ ꯔꯣꯃꯥꯁꯨ ꯂꯩꯔꯝꯗꯦ. ꯃꯉꯣꯟꯗ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ. ꯃꯃꯥꯡꯗ ꯃꯉꯣꯟꯗ ꯑꯩꯅ ꯉꯥꯡꯂꯨꯕ ꯆꯩꯔꯨꯕ, ꯃꯍꯥꯛꯀꯤ ꯃꯥꯏꯗ ꯐꯥꯎꯕ ꯈꯨꯄꯥꯛꯅ ꯊꯥꯔꯨꯕꯅꯦ. ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯕꯅꯦ. ꯃꯗꯨꯒꯤ ꯈꯜꯂꯒꯗꯤ ꯃꯉꯣꯟꯗ ꯑꯩꯅ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯈꯤꯗꯕꯗꯣ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇꯦ. ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯅꯤꯡꯉꯤ. ꯂꯩꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯪꯒꯤꯁꯦ ꯗꯥ ꯔꯣꯃꯤꯌꯣ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯂꯤꯕ꯭ꯔꯥ? ꯂꯩꯁꯅꯥꯅ ꯈꯨꯝꯃꯤ. ꯅꯨꯡꯁꯤꯔꯛꯄꯒꯤ ꯋꯥ ꯅꯠꯇꯦꯗ. ꯃꯍꯥꯛꯇꯤ ꯔꯣꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯅꯦ. ꯃꯥꯒ ꯈꯪꯅꯔꯕꯁꯨ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯡꯈꯤꯕ ꯃꯇꯦꯡꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯂꯃꯟ ꯆꯥꯎꯅ ꯇꯣꯜꯂꯤ. ꯃꯉꯣꯟꯗ ꯋꯥꯍꯩ ꯈꯔꯗꯪꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯅꯣꯡꯃꯇꯪ ꯃꯥꯒ ꯎꯅꯅꯕ ꯇꯧꯁꯤ. ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯃ ꯍꯥꯏꯔꯛꯏ. ꯈꯪꯗ꯭ꯔꯦꯗ, ꯃꯇꯝꯁꯤꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯃꯑꯣꯡ ꯑꯃ ꯄꯨꯟꯅ ꯇꯧꯔꯦ. ꯗꯥ ꯔꯣꯃꯤꯌꯣꯁꯨ ꯆꯞ ꯃꯥꯟꯅꯩ. ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯕ ꯈꯛꯇꯅꯤ. ꯃꯍꯥꯛꯁꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯔꯣꯃꯥꯒ ꯈꯪꯅ ꯈꯪꯅꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯂꯤꯗꯨꯅꯤ. ꯐꯔꯦꯁꯦ, ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯗꯤ ꯃꯥꯕꯨꯁꯨ ꯊꯥꯒꯠꯂꯦ. ꯅꯣꯡꯃ ꯊꯦꯡꯅꯅꯕ ꯇꯧꯁꯤ. ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯂꯩꯁꯅꯥꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯒ ꯔꯣꯃꯤꯌꯣꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯄꯗꯣ ꯉꯥꯏꯖꯈꯤ. ꯃꯈꯣꯏꯅ ꯉꯥꯏꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ. ꯔꯣꯃꯤꯌꯣꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯩꯗꯧꯅꯨꯡꯗ ꯂꯥꯛꯈꯤꯗ꯭ꯔꯦ. ꯁꯣꯝꯗꯁꯨ ꯔꯣꯃꯤꯌꯣ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜ ꯈꯟꯗꯕ꯭ꯔꯥ? ꯈꯜꯂꯤ. ꯇꯨꯝꯕ ꯌꯥꯗꯦ, ꯆꯥꯕ ꯌꯥꯗꯦ. ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤ. ꯐꯅ ꯌꯥꯝꯅ ꯈꯟꯖꯔꯕꯁꯨ ꯅꯨꯡꯁꯤꯖꯔꯕꯁꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯔꯕ ꯄꯜ ꯑꯃꯅ ꯊꯠꯈ꯭ꯔꯦ ꯃꯇꯥꯒꯨꯝ ꯃꯍꯥꯛ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯈꯜꯂꯛꯏ. ꯀꯔꯤꯒꯤ ꯈꯜꯂꯤꯕ? ꯃꯍꯥꯛꯇꯤ ꯖꯣꯇꯤꯟꯒ ꯈꯪꯅꯈ꯭ꯔꯦ. ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯉꯣꯟꯗ ꯑꯩꯅ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯖꯈ꯭ꯔꯦ. ꯃꯍꯥꯛꯀꯤ ꯇꯥꯊꯤꯕ ꯋꯥꯍꯩ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯥꯕ ꯐꯪꯗ꯭ꯔꯦ. ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯣꯃꯤꯌꯣ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯣꯉꯥꯟꯅꯅ ꯉꯁꯤꯗꯩ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ. ꯃꯍꯥꯛ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯔꯒꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯛꯏ. ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯔꯣꯃꯤꯌꯣ ꯃꯈꯣꯏꯒ ꯊꯪꯅꯕ ꯈꯨꯟꯁꯤꯡꯗ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ
ꯃꯍꯥꯛꯀ ꯋꯥꯈꯜ ꯃꯥꯟꯅꯒꯗꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯈꯪꯕꯤꯒꯗꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯈꯪꯅꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯕ ꯆꯠꯄ ꯍꯧꯔꯛꯏ꯫ ꯅꯨꯄꯤꯃꯛꯇꯤ ꯇꯁꯦꯡꯅꯃꯛꯇꯤ ꯀꯣꯏꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯃꯍꯥꯛꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯁꯅꯥꯗꯣ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯔꯣꯃꯤꯌꯣ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯥꯛꯈꯤ꯫ ꯔꯣꯃꯤꯌꯣꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯪꯂꯛꯂꯒ ꯊꯣꯡꯒꯥꯜꯗ ꯅꯨꯄꯤ ꯑꯅꯤꯅ ꯗꯗꯥꯕꯨ ꯉꯥꯏꯍꯥꯛꯇ ꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯔꯣꯃꯤꯌꯣꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯣꯛꯂꯨꯏ꯫ ꯈꯔ ꯂꯥꯞꯇꯛꯅ ꯎꯔꯦ ꯂꯩꯁꯅꯥꯒ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯦꯞꯂꯝꯕꯗꯣ꯫ ꯔꯣꯃꯤꯌꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯉꯁꯤꯗꯤ ꯂꯩꯁꯅꯥꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯈꯪꯕꯤꯔꯗꯨꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯔꯣꯃꯤꯌꯣꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯎꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯔꯣꯃꯤꯌꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯗꯗꯥꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯄꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯗꯗꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯒ ꯑꯩꯒ ꯉꯥꯏꯖꯕꯅꯦ꯫ ꯂꯩꯁꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯔꯣꯃꯤꯌꯣꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯍꯪꯂꯛꯏ, ꯅꯈꯣꯏꯅ ꯑꯩ ꯉꯥꯏꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯂꯩꯁꯅꯥꯅ ꯑꯃꯨꯛꯀ ꯈꯨꯝꯂꯛꯏ, ꯗꯗꯥ, ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯗꯗꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩ ꯀꯔꯤ ꯑꯣꯏꯅꯤ? ꯅꯨꯃꯤꯠꯇꯨꯗꯗꯤ ꯗꯗꯥꯗ ꯑꯩꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯗꯗꯥꯅ ꯅꯨꯃꯤꯠꯇꯨꯗ ꯄꯥꯡꯕꯤꯈꯤꯕ ꯃꯇꯦꯡ ꯑꯗꯣ ꯗꯗꯥꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯈꯔꯗꯪ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯔꯣꯃꯤꯌꯣꯅ ꯈꯨꯝꯃꯤ, ꯌꯥꯔꯦꯗ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯥꯛꯏꯅꯣ? ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯂꯩꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯗꯗꯥ, ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔ ꯑꯗꯣ ꯗꯗꯥꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ꯫ ꯔꯣꯃꯤꯌꯣꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ, ꯊꯧꯗꯣꯛꯇꯨꯗꯤ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦꯗ, ꯅꯈꯣꯏꯅ ꯅꯤꯡꯁꯤꯡꯂꯤꯁꯤ ꯃꯉꯥꯏ꯫ ꯂꯥꯛꯑꯣ, ꯊꯣꯡꯒꯥꯜꯁꯤꯗ ꯑꯗꯨꯝ ꯂꯦꯞꯄꯗꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯨꯝꯗ ꯆꯪꯂꯨꯈꯤꯁꯤ, ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯨꯁꯤ꯫ ꯂꯩꯁꯅꯥꯅ ꯍꯥꯏ, ꯌꯥꯔꯅꯤꯗ ꯗꯗꯥ, ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯣꯃꯤꯌꯣꯗꯤ ꯑꯁꯨꯝ ꯂꯩꯍꯧꯔꯦ꯫ ꯃꯍꯥꯛꯅ ꯈꯟꯖꯔꯝꯕꯗꯤ ꯂꯩꯁꯅꯥꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯖꯔꯝꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯦ, ꯈꯟꯖꯕꯇ ꯃꯉꯥꯏ ꯍꯧꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯅꯦꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯔꯣꯃꯥ, ꯃꯍꯥꯛꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯅꯨꯄꯥ ꯑꯗꯣ ꯃꯇꯨ ꯊꯤꯔꯦ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯗꯤ ꯅꯦꯅꯦꯒ ꯔꯣꯃꯥꯒ ꯍꯣꯇꯦꯜ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯧ ꯅꯍꯥ ꯑꯃ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯖꯗ꯭ꯔꯕꯔꯥ? ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕ? ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯎꯅꯔꯝꯕ ꯇꯥꯔꯕꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯇꯥꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯣꯡꯒꯣꯏꯅꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥ ꯑꯀꯟꯕ ꯀꯌꯥ ꯍꯥꯏꯔꯝꯕꯗ ꯅꯦꯅꯦ ꯕꯖꯥꯔꯅꯒ ꯑꯣꯏꯔꯦ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯄꯥꯈꯪ ꯃꯆꯥ ꯈꯔꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯔꯣꯃꯥꯁꯨ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯊꯈꯤꯕꯗꯒꯤ ꯍꯪꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅꯃꯛ ꯅꯨꯄꯥ ꯑꯗꯣ ꯃꯇꯨ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯖꯗꯕꯅꯤ꯫ ꯌꯨꯝꯗ ꯅꯦꯅꯦꯅ ꯔꯣꯃꯥꯕꯨ ꯆꯩꯈꯤ, ꯉꯥꯡꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯇꯕ꯭ꯔꯥ? ꯉꯁꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯧ ꯅꯍꯥꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯆꯣꯞꯄ ꯏꯀꯥꯏꯕꯁꯦ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯅꯃꯥꯕꯨ ꯌꯣꯜꯂꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯗꯣ ꯇꯦꯡꯊꯥ ꯇꯦꯡꯊꯥ ꯃꯆꯥꯅꯨꯄꯤꯕꯨ ꯆꯩꯔꯛꯈꯤ꯫
ꯃꯆꯥꯅꯨꯄꯤꯁꯨ ꯀꯞꯂꯦ꯫ ꯃꯍꯥꯛꯁꯨ ꯍꯥꯏ, ꯃꯃꯥ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ, ꯃꯍꯥꯛ ꯃꯇꯨ ꯂꯩꯔꯦ ꯍꯥꯏꯕ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯍꯥꯏꯗꯨꯅꯗꯤ ꯔꯣꯃꯥꯅ ꯍꯥꯏꯖꯩ꯫ ꯃꯃꯥꯅ ꯍꯥꯏ, ꯑꯣ ꯅꯪꯒꯤꯗꯃꯛ ꯀꯌꯥꯗ ꯑꯩꯅ ꯑꯐꯕ ꯀꯌꯥ ꯈꯜꯂꯨꯕ, ꯄꯨꯝꯅꯃꯛ ꯇꯥꯌꯣꯟꯅꯔꯕ? ꯅꯪꯒꯤ ꯗꯗꯥ ꯔꯣꯃꯤꯌꯣꯁꯨ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯗꯨꯅ ꯃꯍꯥꯛ ꯍꯣꯇꯦꯜꯁꯤꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯥ ꯑꯩꯈꯣꯏꯗ ꯌꯥꯝ ꯄꯦꯟꯗꯕ ꯐꯥꯎꯔꯝꯒꯅꯤ꯫ ꯑꯣ ꯃꯤ ꯃꯥꯡꯁꯅꯨ, ꯑꯩꯒꯤ ꯏꯆꯥ ꯐꯁꯅꯨ ꯈꯜꯂꯨꯕ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯗ ꯑꯣꯏꯅ ꯊꯣꯛꯂꯕ? ꯃꯆꯥꯅꯨꯄꯤ ꯔꯣꯃꯥꯗꯣ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯀꯟꯅ ꯀꯟꯅ ꯀꯞꯆꯔꯤ꯫ ꯃꯃꯥꯅ ꯍꯥꯏ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯕꯦꯝꯃ, ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯃꯃꯥꯁꯨ ꯇꯦꯡꯊꯥꯔꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯩꯁꯅꯥꯗꯣ ꯅꯪꯒꯤ ꯗꯗꯥ ꯔꯣꯃꯤꯌꯣꯒꯤ ꯋꯥꯔꯤꯗꯣ ꯄꯨꯟꯅ ꯍꯥꯏꯗꯣꯛꯈ꯭ꯔꯣ꯫ ꯉꯁꯤꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕꯁꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯔꯦ꯫ ꯅꯪ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯂꯩꯁꯅꯥꯗ ꯅꯪꯒꯤ ꯗꯗꯥ ꯔꯣꯃꯤꯌꯣꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯝꯃꯨ ꯏꯕꯦꯝꯃ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯌꯥꯊꯪ ꯄꯨꯔꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯣꯃꯥꯗꯣ ꯃꯃꯥꯟꯅꯕꯤ ꯂꯩꯁꯅꯥꯒ ꯊꯦꯡꯅꯔꯦ꯫ ꯂꯩꯁꯅꯥꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯔꯣꯃꯥꯅ ꯂꯩꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏ, ꯂꯩꯁꯅꯥ, ꯅꯪꯉꯣꯟꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ꯫ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯔꯣꯃꯥꯅ ꯍꯥꯏ, ꯂꯩꯁꯅꯥ, ꯗꯗꯥ ꯔꯣꯃꯤꯌꯣꯗꯣ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯦ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯕꯅꯦ꯫ ꯅꯪꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯅꯪꯉꯣꯟꯗ ꯄꯥꯎ ꯄꯤꯈꯤꯗꯕꯅꯦ꯫ ꯅꯪ ꯑꯩꯈꯣꯏ ꯃꯃꯥꯕꯨ ꯁꯥꯎꯒꯅꯨꯀꯣ꯫ ꯔꯣꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥ ꯄꯨꯡꯉꯛ ꯉꯛꯏ꯫ ꯂꯩꯁꯅꯥꯅ ꯍꯪꯂꯛꯏ, ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ? ꯗꯗꯥ ꯔꯣꯃꯤꯌꯣꯁꯦ ꯅꯪꯒ ꯈꯪꯅꯗꯕ꯭ꯔꯥ? ꯔꯣꯃꯥꯅ ꯍꯥꯏ, ꯈꯪꯅꯗꯦ꯫ ꯃꯥ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯗꯤ ꯅꯪꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯦ꯫ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯄꯤꯈꯤꯗꯕꯅꯤ꯫ ꯅꯪ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯔꯣꯃꯥꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯂꯩꯁꯅꯥ ꯇꯁꯦꯡꯅ ꯃꯨꯠ ꯅꯤꯡꯉꯝꯈꯤꯗꯦ꯫ ꯃꯃꯥꯡ ꯈꯛꯇ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯂꯩꯁꯅꯥꯗꯣ ꯂꯩꯃꯥꯏꯊꯛꯇ ꯐꯝꯊꯔꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯔꯣꯃꯥꯅ ꯍꯥꯏꯔꯛꯏ, ꯗꯗꯥ ꯔꯣꯃꯤꯌꯣꯗ ꯑꯩ ꯐꯣꯟ ꯇꯧꯒꯦ꯫ ꯑꯁꯨꯝꯅ ꯈꯨꯗꯛꯇ ꯔꯣꯃꯥꯅ ꯔꯣꯃꯤꯌꯣꯗ ꯐꯣꯟ ꯇꯧꯏ꯫ ꯔꯤꯡ ꯆꯠꯂꯤ꯫ ꯔꯣꯃꯥꯅ ꯐꯣꯟ ꯑꯗꯣ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯏ꯫ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯔꯣꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ, ꯗꯗꯥ, ꯀꯔꯤꯒꯤꯅꯣ ꯍꯟꯗꯛꯇꯤ ꯗꯗꯥꯁꯤ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯄꯁꯨ ꯎꯈꯤꯗ꯭ꯔꯦ? ꯗꯗꯥꯁꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯥ? ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯕꯅꯣ? ꯔꯣꯃꯤꯌꯣꯅ ꯈꯨꯝꯂꯛꯏ, ꯊꯕꯛ ꯆꯤꯟꯕ ꯅꯠꯇꯦꯗ, ꯁꯣꯝꯗ ꯑꯩ ꯊꯕꯛ ꯈꯔ ꯇꯧꯕꯒꯤ ꯂꯥꯛꯄ ꯌꯥꯗꯕꯅꯦ꯫ ꯔꯣꯃꯥꯅ ꯑꯃꯨꯛ ꯍꯥꯏ, ꯗꯗꯥ, ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯅꯪ ꯑꯩꯈꯣꯏꯔꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ꯫ ꯔꯣꯃꯤꯌꯣꯅꯁꯨ ꯈꯨꯝꯂꯛꯏ, ꯑꯦ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒ ꯅꯪꯉꯣꯟꯗꯁꯨ ꯑꯩ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯇꯧꯔꯝꯃꯤꯕꯅꯦ꯫ ꯔꯣꯃꯥꯅ ꯍꯥꯏ, ꯀꯔꯤ ꯄꯥꯎꯅꯣ ꯗꯗꯥ? ꯔꯣꯃꯤꯌꯣꯅ ꯈꯨꯝꯂꯛꯏ, ꯀꯩꯁꯨꯝ ꯅꯠꯇꯦꯗ, ꯑꯩ ꯍꯟꯗꯛ ꯅꯨꯄꯤ ꯑꯃ ꯅꯧꯅ ꯈꯪꯅꯔꯦ꯫ ꯔꯣꯃꯤꯌꯣꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥ ꯑꯃꯗꯤ ꯔꯣꯃꯥ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯔꯣꯃꯥꯗꯣ ꯂꯩꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯔꯣꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯔꯣꯃꯥꯅ ꯑꯃꯨꯛ ꯍꯪꯉꯤ, ꯗꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯦꯡꯕꯔꯥ? ꯐꯥꯒꯤꯔ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ꯫ ꯔꯣꯃꯤꯌꯣꯅ ꯈꯨꯝꯂꯛꯏ, ꯐꯥꯒꯤ ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕꯅꯤ꯫ ꯔꯣꯃꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯗꯥ, ꯅꯨꯄꯤꯗꯨꯒ ꯈꯪꯅꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯛꯏ, ꯃꯥꯒ ꯑꯩꯒ ꯈꯪꯅꯕ ꯍꯥꯏꯁꯤ ꯄꯥꯎ ꯄꯤꯈꯤꯕꯗ ꯉꯥꯏꯔꯤꯗ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ
ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯦ ꯃꯥꯗꯤ ꯑꯩ ꯎꯕꯗ ꯅꯣꯛꯐꯦꯠꯁꯨ ꯇꯧꯏ ꯂꯨꯝꯂꯒꯁꯨ ꯌꯦꯡꯉꯤ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯩꯗ ꯑꯗꯨꯅ ꯁꯨꯝ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯦ ꯍꯥꯏꯕꯅꯤ ꯔꯣꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯗꯥ ꯂꯩꯁꯅꯥꯗꯤ ꯀꯥꯎꯔꯕꯣ ꯔꯣꯃꯤꯌꯣꯗꯣ ꯁꯣꯔ ꯐꯨꯏꯅ ꯍꯨꯜꯂꯦ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯨꯅꯤ ꯃꯥꯒꯤꯗꯃꯛ ꯋꯥꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯋꯥꯈ꯭ꯔꯦ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯅꯤꯅ ꯅꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯑꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯐꯥꯎꯕ ꯌꯦꯡꯕꯤꯗꯕꯅ ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯕꯨ ꯑꯗꯨꯝ ꯂꯨꯝꯂꯒ ꯂꯩꯔꯨꯅꯤ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯃꯥ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯦ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯕ ꯎꯗꯦꯗ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤꯗꯨꯗ ꯌꯦꯠꯂꯔꯣꯏꯁꯨ ꯈꯜꯂꯦ ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃꯁꯨ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯃꯥꯒꯤꯗꯃꯛ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯅꯈꯣꯏꯔꯣꯝꯗ ꯇꯣꯏꯅ ꯂꯥꯛꯅꯤꯡꯂꯝꯕ ꯃꯥꯇꯕꯨ ꯌꯦꯡꯅꯤꯡꯂꯝꯕ ꯉꯁꯤꯗꯤ ꯑꯩ ꯃꯥꯏꯊꯤꯔꯦ ꯃꯥꯒꯤ ꯇꯥꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯈꯤꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯐꯥꯎꯕ ꯌꯦꯡꯗꯕꯅ ꯅꯈꯣꯏꯔꯣꯝꯗ ꯂꯥꯛꯄꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯔꯛꯇ ꯊꯕꯛ ꯍꯥꯡꯂꯕꯗꯤ ꯅꯈꯣꯏꯔꯣꯝꯗ ꯑꯩ ꯂꯥꯛꯀꯦ ꯔꯣꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯗꯥ ꯀꯔꯤꯒꯨꯝꯕ ꯂꯩꯁꯅꯥꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯕꯗꯤ ꯔꯣꯃꯤꯌꯣꯅ ꯈꯨꯝꯃꯦ ꯃꯗꯨꯗꯤ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯅꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯐꯖꯅ ꯑꯩꯅ ꯈꯪꯉꯤ ꯃꯥꯅ ꯑꯩꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯇ꯭ꯔꯤ ꯔꯣꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯗꯥ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ ꯍꯥꯏꯔꯝꯕꯗꯣ ꯀꯔꯤ ꯄꯥꯎ ꯃꯥꯜꯂꯤ ꯈꯪꯕ꯭ꯔꯥ ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯛꯑꯦ ꯈꯪꯗꯦ ꯀꯔꯤ ꯄꯥꯎꯅꯣ ꯉꯁꯤ ꯑꯗꯨꯝ ꯍꯥꯏꯔꯛꯎꯅꯦ ꯅꯈꯣꯏꯔꯣꯝꯗ ꯂꯥꯛꯇ꯭ꯔꯕꯁꯨ ꯔꯣꯃꯥꯅ ꯍꯦꯛ ꯍꯥꯏꯒꯦ ꯇꯧꯕꯗ ꯂꯩꯁꯅꯥꯅ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ ꯋꯥꯔꯤꯗꯣ ꯍꯥꯏꯍꯟꯗ꯭ꯔꯦ ꯔꯣꯃꯥꯅ ꯍꯥꯏ ꯗꯥ ꯅꯪ ꯑꯣꯏꯅ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯣ ꯅꯣꯡꯃ ꯑꯩ ꯍꯥꯏꯕꯤꯒꯦ ꯊꯝꯃꯒꯦ ꯗꯥ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯔꯣꯃꯥꯗꯣ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯁꯅꯥꯗꯣ ꯔꯣꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯦꯜꯂꯕꯔꯥ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯂꯤꯂꯥ ꯁꯥꯟꯅꯕ ꯂꯣꯏꯔꯕꯅꯤꯅ ꯅꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯅꯪꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤꯀꯣ ꯔꯣꯃꯥꯗꯣ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯉꯝꯗꯦ ꯇꯨꯃꯤꯟ ꯂꯣꯟꯊꯔꯒ ꯂꯩ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯈꯔꯒ ꯁꯥꯟꯅꯒꯣ ꯅꯈꯣꯏꯒꯤ ꯂꯤꯂꯥꯗꯣ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯅꯃꯥꯅꯆꯥꯗꯤ ꯇꯁꯦꯡꯅ ꯑꯩ ꯈꯪꯉꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯤ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧ ꯅꯈꯣꯏꯗ ꯑꯩꯗꯤ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏ ꯂꯩꯀꯥꯏꯁꯤꯗ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯅꯪ ꯑꯃꯗꯤ ꯏꯗꯣꯝꯆꯥꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯩ ꯑꯃ ꯃꯥꯡꯈꯤꯕꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯥꯡꯅꯕ ꯁꯤꯜꯂꯣ ꯉꯁꯤ ꯑꯩ ꯌꯥꯔꯤꯌꯦ ꯂꯤꯂꯥ ꯃꯈꯜ ꯁꯥꯟꯅꯒꯣ ꯑꯁꯨꯝꯅ ꯄꯦꯟꯗꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃ ꯂꯩꯁꯅꯥꯅ ꯔꯣꯃꯥꯗ ꯉꯥꯡꯉꯤ ꯔꯣꯃꯥ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯉꯝꯗꯦ ꯇꯨꯃꯤꯟ ꯑꯁꯨꯝ ꯂꯣꯟꯊꯔꯒ ꯂꯩ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯍꯥꯛ ꯑꯗꯣ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯕꯗꯒꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯄꯥꯞ ꯆꯦꯜꯂꯕ ꯈꯨꯠ ꯑꯁꯤꯅ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯈꯖꯥꯏꯗꯨꯗ ꯊꯥꯈꯤꯕꯅꯤ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯅ ꯈꯜꯂꯝꯒꯅꯤ ꯅꯈꯣꯏꯒꯤꯅ ꯇꯧꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯌꯥꯝꯅ ꯐꯠꯇꯕꯤ ꯌꯥꯝꯅ ꯇꯧ ꯉꯝꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯁꯣꯏꯗꯅ ꯈꯟꯒꯅꯤ ꯔꯣꯃꯥꯅ ꯑꯃꯨꯛ ꯂꯩꯁꯅꯥꯕꯨ ꯊꯦꯝꯃꯤ ꯅꯪ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯆꯩꯌꯨ ꯅꯪꯉꯣꯟꯗ ꯑꯩ ꯀꯔꯤꯁꯨ ꯈꯨꯝꯃꯣꯏ ꯗꯗꯥ ꯔꯣꯃꯤꯌꯣꯗꯣ ꯅꯪꯒ ꯑꯃꯨꯛ ꯈꯪꯅꯅꯕ ꯐꯖꯅ ꯑꯩ ꯍꯥꯏꯅꯒꯦ ꯅꯪ ꯃꯥꯒ ꯑꯃꯨꯛ ꯈꯪꯅꯕꯤꯌꯣ ꯂꯩꯁꯅꯥꯗꯣ ꯀꯞꯅ ꯈꯨꯝꯂꯛꯏ ꯌꯥꯔꯔꯣꯏ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯀꯩꯁꯨ ꯑꯣꯏꯔꯣꯏꯌꯦ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇ ꯐꯣꯟꯗ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯧꯗꯨꯅ
ꯀꯅꯥꯒꯨꯝꯕ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯕꯅꯤ꯫ ꯔꯣꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯩꯁꯅꯥ, ꯗꯗꯥ ꯔꯣꯃꯤꯌꯣꯗꯣ ꯋꯥꯔꯤ ꯑꯩꯅ ꯐꯖꯅ ꯁꯥꯒꯦ꯫ ꯃꯉꯣꯟꯗ ꯑꯩꯅ ꯋꯥꯔꯤ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯂꯤꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯊꯥꯖꯒꯅꯤ꯫ ꯅꯪ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯈꯪꯅꯧ, ꯅꯪ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯅꯧ꯫ ꯂꯩꯁꯅꯥꯅ ꯈꯨꯝꯂꯛꯏ, ꯌꯥꯔꯦ, ꯇꯣꯛꯂꯣ, ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯔꯒꯨꯝꯁꯤ꯫ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯏꯀꯥꯏꯕ, ꯉꯁꯤ ꯑꯩꯅ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕꯁꯦ ꯅꯪꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯊꯗꯕ ꯑꯣꯏꯌꯨꯀꯣ꯫ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒꯁꯨ ꯄꯨꯜꯂꯒꯨꯝꯁꯦ꯫ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯃꯥꯟꯅꯕꯤ ꯑꯃꯠꯇ ꯐꯥꯎꯕ ꯄꯨꯟꯗꯅ ꯉꯁꯤꯗꯤ ꯑꯩ ꯍꯤꯡꯂꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯦꯟꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯁꯅꯥꯗꯣ ꯆꯠꯈꯤ꯫ ꯔꯣꯃꯥ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯂꯩꯁꯅꯥꯗꯣ ꯌꯥꯝꯅ ꯀꯞꯈꯤ, ꯄꯦꯟꯈꯤꯗꯦ, ꯅꯤꯡꯉꯝꯈꯤꯗꯦ꯫ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯔꯣꯃꯤꯌꯣꯒꯤ ꯃꯈꯥꯖꯥꯏꯗ ꯈꯨꯄꯥꯛꯅ ꯐꯥꯎꯕ ꯊꯥꯈꯤꯕ ꯅꯤꯡꯁꯤꯡꯂꯨꯕꯗ ꯂꯩꯁꯅꯥ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯈꯤꯗꯦ꯫ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯈꯜꯂꯨꯕꯗ ꯃꯇꯣꯝꯇ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯂꯩꯁꯅꯥꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯀꯧꯔꯒ ꯔꯣꯃꯤꯌꯣꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯈꯤ꯫ ꯅꯦꯅꯦ ꯑꯗꯨꯅ ꯁꯥꯟꯅꯔꯝꯕ ꯂꯤꯂꯥ, ꯔꯣꯃꯥꯒ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯔꯝꯗꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯂꯣꯏꯅ ꯇꯝꯈꯤ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯔꯣꯃꯤꯌꯣꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯈꯤꯕ, ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯂꯤꯅ ꯂꯤꯅ ꯂꯩꯁꯅꯥꯗꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯂꯒ ꯀꯞꯂꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯂꯩꯁꯅꯥꯕꯨ ꯊꯦꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯩꯁꯅꯥꯗ ꯍꯥꯏꯔꯛꯏ, ꯐꯔꯦꯁꯦ, ꯇꯣꯛꯂꯁꯤ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯣ ꯅꯪꯉꯣꯟꯗꯩ ꯋꯥ ꯑꯃ ꯍꯪꯒꯦ, ꯅꯪ ꯍꯧꯖꯤꯛ ꯗꯗꯥ ꯔꯣꯃꯤꯌꯣꯒ ꯈꯪꯅꯕ ꯄꯥꯝꯂꯤꯕ꯭ꯔꯥ? ꯂꯩꯁꯅꯥꯗꯣ ꯈꯨꯝꯐꯝ ꯈꯪꯗꯦ, ꯇꯞꯅ ꯈꯨꯝꯂꯛꯏ, ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯅꯣ? ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯗꯨꯅ, ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯧꯗꯨꯅ ꯃꯍꯥꯛ ꯅꯨꯄꯤ ꯑꯇꯣꯞꯄ ꯌꯦꯡꯈ꯭ꯔꯦ꯫ ꯑꯩ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯅꯤꯡꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯣ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ, ꯉꯥꯏꯈꯣ, ꯔꯣꯃꯥꯗ ꯑꯩ ꯐꯣꯟ ꯇꯧꯒꯦ, ꯃꯥ ꯑꯁꯤꯗ ꯀꯧꯒꯦ, ꯗꯗꯥ ꯔꯣꯃꯤꯌꯣꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯒꯦ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯔꯣꯃꯥꯕꯨ ꯐꯣꯟ ꯇꯧꯔꯒ ꯀꯧꯏ꯫ ꯔꯣꯃꯥꯁꯨ ꯂꯩꯁꯅꯥ ꯍꯣꯏꯗ ꯂꯥꯛꯑꯦ꯫ ꯔꯣꯃꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯩꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯗꯗꯥ ꯔꯣꯃꯤꯌꯣꯗ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯁꯦꯡꯗꯣꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯔꯣꯃꯥꯗꯣ ꯔꯣꯃꯤꯌꯣꯗ ꯐꯣꯟ ꯇꯧꯏ꯫ ꯔꯣꯃꯤꯌꯣ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ꯫ ꯔꯣꯃꯥꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯔꯣꯃꯤꯌꯣꯅ ꯍꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯔꯣꯃꯥ, ꯍꯣꯔꯦꯟ ꯑꯣꯏꯅ ꯑꯩ ꯐꯣꯟ ꯇꯧꯔꯛꯂꯒꯦ, ꯍꯧꯖꯤꯛ ꯃꯤ ꯈꯔ ꯄꯨꯜꯂꯤꯌꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯃꯗꯨꯗ ꯑꯣꯏꯅ ꯐꯣꯟ ꯇꯧꯔꯛꯂꯒꯦ, ꯅꯈꯣꯏꯔꯣꯝꯗꯁꯨ ꯑꯩ ꯂꯥꯛꯀꯗꯕ ꯂꯩꯔꯤꯕꯅꯤ꯫ ꯔꯣꯃꯥꯅ ꯍꯥꯏ, ꯗꯥ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯅꯣ, ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯣ? ꯔꯣꯃꯤꯌꯣꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ, ꯊꯕꯛ ꯆꯤꯟꯕꯒꯤ ꯅꯠꯇꯦꯗ, ꯅꯍꯥꯟꯃꯛ ꯊꯕꯛ ꯑꯃ ꯑꯩꯅ ꯌꯥꯎꯈꯤ ꯍꯥꯏꯕꯗꯣ, ꯊꯕꯛꯇꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯥꯏꯗꯣꯛꯑꯦ, ꯊꯕꯛꯇꯨ ꯑꯩ ꯌꯥꯎꯔꯦ꯫ ꯔꯣꯃꯤꯌꯣꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯔꯣꯃꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ, ꯗꯥꯕꯨ ꯊꯕꯛ ꯈꯜꯂꯕꯣ ꯍꯥꯏꯁꯤꯕꯣ? ꯔꯣꯃꯤꯌꯣꯅ ꯈꯨꯝꯂꯛꯏ, ꯈꯜꯂꯦ, ꯅꯣꯡꯃ ꯅꯈꯣꯏꯔꯣꯝꯗ ꯂꯥꯛꯀꯦ, ꯀꯩꯅꯣꯝꯃ ꯆꯥꯁꯤꯀꯣ? ꯔꯣꯃꯥꯅ ꯈꯨꯝꯂꯛꯏ, ꯌꯥꯏꯗ, ꯑꯗꯣ ꯗꯥꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯦ, ꯗꯥ ꯍꯧꯖꯤꯛ ꯐꯔꯛ ꯇꯥꯔꯕꯗꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ꯫ ꯔꯣꯃꯤꯌꯣꯅ ꯈꯨꯝꯂꯛꯏ, ꯌꯥꯅꯤꯌꯦ, ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯣ꯫ ꯔꯣꯃꯥꯅ ꯍꯦꯛ ꯍꯥꯏꯒꯦ ꯇꯧꯕꯒ ꯂꯩꯁꯅꯥꯅ ꯑꯃꯨꯛꯀꯁꯨ ꯐꯣꯟꯗꯨ ꯃꯨꯜꯂꯒ ꯀꯛꯊꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯔꯣꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯇꯣꯛꯂꯣ,
ꯄꯜꯂꯨꯔꯅꯨ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯔꯨꯕꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨꯝ ꯂꯩꯇ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯔꯣꯃꯤꯌꯣꯗꯣ ꯔꯣꯃꯥꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏ ꯔꯣꯃꯥ ꯐꯣꯟ ꯄꯥꯏꯗꯦ ꯂꯩꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯩꯁꯅꯥꯅ ꯍꯥꯏ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯣ ꯃꯉꯣꯟꯗ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯄꯟꯒꯅꯨꯀꯣ ꯑꯁꯨꯝꯅ ꯔꯣꯃꯥ ꯐꯣꯟ ꯄꯥꯏꯈꯠꯂꯦ ꯐꯣꯟ ꯄꯥꯏꯈꯠꯄꯒ ꯔꯣꯃꯤꯌꯣꯅ ꯍꯪꯂꯛꯏ ꯑꯦ ꯀꯔꯤꯒꯤ ꯐꯣꯟ ꯀꯛꯊꯠꯂꯤꯅꯣ ꯔꯣꯃꯥꯅ ꯈꯨꯝꯂꯛꯏ ꯅꯝꯕꯗ ꯁꯣꯏꯈꯤꯕꯅꯤꯗ ꯔꯣꯃꯤꯌꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯣ ꯉꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯗꯥ ꯀꯔꯤ ꯄꯥꯎꯅꯣ ꯅꯨꯄꯤ ꯑꯃ ꯍꯟꯗꯛ ꯑꯩꯅ ꯈꯪꯅꯅꯤ ꯍꯥꯏꯔꯝꯕꯗꯣ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯍꯌꯦꯡ ꯂꯥꯛꯂꯅꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯔꯣꯃꯥ ꯑꯃꯨꯛꯀꯁꯨ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯛꯑꯦ ꯐꯔꯦ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯔꯣꯝꯗ ꯑꯩ ꯀꯣꯏꯊꯣꯔꯛꯀꯦ ꯑꯁꯨꯝ ꯍꯥꯏꯔꯗꯨꯅ ꯔꯣꯃꯤꯌꯣ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯩꯁꯅꯥꯒꯤꯗꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯉꯥꯛꯇꯅꯤ ꯋꯥꯀꯠꯄꯝꯁꯨ ꯂꯩꯇ ꯇꯥꯏꯅꯐꯝꯁꯨ ꯈꯪꯗ ꯑꯗꯨꯃꯛ ꯋꯥꯅ ꯂꯦꯟꯈꯤ ꯔꯣꯃꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯅ ꯔꯣꯃꯥꯗꯒꯤ ꯔꯣꯃꯤꯌꯣꯒꯤ ꯅꯝꯕꯔꯗꯤ ꯂꯧꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯀꯅꯥꯝꯇ ꯈꯪꯍꯟꯗꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯔꯣꯃꯤꯌꯣꯗ ꯐꯣꯟ ꯇꯧꯏ ꯔꯣꯃꯤꯌꯣꯗꯣ ꯅꯝꯕꯔ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯐꯣꯟ ꯑꯍꯥꯟꯕ ꯇꯧꯔꯛꯄꯗꯗꯤ ꯄꯥꯏꯗꯦ ꯃꯊꯪ ꯑꯃꯨꯛ ꯇꯧꯔꯛꯄꯗꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ ꯍꯪꯂꯛꯏ ꯀꯅꯥ ꯂꯩꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯈꯨꯝꯃꯤ ꯗꯥ ꯑꯩꯅꯦ ꯂꯩꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯦ ꯔꯣꯃꯤꯌꯣꯅ ꯍꯥꯏꯔꯛꯏ ꯑꯣ ꯀꯔꯤ ꯂꯩꯔꯒꯦ ꯂꯩꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯈꯨꯝꯃꯤ ꯗꯥꯗ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯔꯣꯃꯤꯌꯣꯅ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯥꯏ ꯗꯥꯅ ꯂꯩꯁꯅꯥꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯌꯥꯝꯅ ꯂꯥꯜꯂꯦ ꯗꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈꯤꯕꯗ ꯂꯩꯁꯅꯥꯅ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯑꯆꯨꯝꯕ ꯋꯥꯔꯤ ꯑꯃꯇꯪꯗꯤ ꯗꯥꯗ ꯈꯪꯍꯟꯅꯤꯡꯉꯤ ꯔꯣꯃꯤꯌꯣꯗꯣ ꯈꯔ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯔꯦꯝꯅꯔꯒ ꯈꯨꯝꯂꯛꯏ ꯂꯩꯁꯅꯥ ꯍꯥꯏꯔꯤꯕꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤꯗꯨꯔꯥ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯃꯥꯅꯦ ꯅꯨꯄꯥ ꯊꯣꯛꯇꯕ ꯊꯧꯅꯥ ꯂꯩꯇꯕ ꯄꯥꯡꯗꯕ ꯅꯤꯄꯥ ꯑꯃꯈꯛꯅ ꯇꯥꯟꯖꯔꯝꯕ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯃꯤꯡꯊꯣꯟ ꯐꯪꯈ꯭ꯔꯕꯤ ꯂꯩꯁꯅꯥꯅꯦ ꯗꯥꯅ ꯈꯪꯒꯗꯕꯗꯤ ꯗꯥꯅ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯅꯦꯅꯦ ꯑꯗꯨꯅ ꯂꯩꯁꯅꯥꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗꯗꯤ ꯗꯥꯒ ꯔꯣꯃꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯕꯅꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯁꯅꯥꯅ ꯗꯥꯕꯨ ꯌꯥꯈꯤꯗꯕꯅꯦ ꯗꯥ ꯑꯩ ꯊꯝꯃꯒꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕꯤꯗꯣ ꯐꯣꯟ ꯊꯝꯈꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯔꯣꯃꯤꯌꯣꯗꯨꯗꯤ ꯄꯥꯈꯣꯡ ꯑꯃ ꯆꯟꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯔꯣꯃꯤꯌꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯃꯝꯅꯕ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯔꯣꯃꯤꯌꯣ ꯂꯩꯁꯅꯥꯒꯤꯗꯃꯛ ꯋꯥꯈꯜ ꯀꯌꯥ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯤ ꯀꯥꯎꯕꯈꯛ ꯉꯝꯗꯦ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯇꯞꯅ ꯅꯤꯡꯁꯤꯡꯂꯤ ꯃꯍꯥꯛꯅ ꯑꯃꯨꯛꯁꯨ ꯅꯦꯅꯦ ꯑꯃꯗꯤ ꯔꯣꯃꯥꯅ ꯁꯥꯟꯅꯔꯝꯂꯤꯕ ꯂꯤꯂꯥ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯤ ꯅꯦꯅꯦꯗ ꯃꯍꯥꯛ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕꯁꯨ ꯐꯥꯎꯏ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯔꯣꯃꯤꯌꯣ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯗꯦ ꯍꯌꯦꯡ ꯌꯧꯔꯛꯂꯕꯗꯤ ꯃꯍꯥꯛꯅ ꯅꯧꯅ ꯂꯨꯝꯖꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯁꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯄꯤꯔꯛꯂꯒꯅꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯌꯦꯡ ꯃꯥꯌꯣꯛꯅꯒꯗꯕꯁꯤꯕꯣ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯛꯄꯗ ꯔꯣꯃꯤꯌꯣ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯨꯅꯤ ꯃꯍꯥꯛꯅ ꯅꯧꯅ ꯂꯨꯝꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯨꯡꯁꯤꯔꯛꯄ ꯍꯧꯕꯇ ꯉꯥꯏꯔꯤ
ꯑꯗꯨꯒ ꯂꯩꯁꯅꯥꯗꯤ ꯃꯍꯥꯛꯅ ꯍꯥꯟꯅꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜꯗꯤ ꯃꯍꯥꯛ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯈꯟꯈꯤꯕꯅꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯈꯤꯕ ꯈꯛꯇꯅꯤ꯫ ꯉꯁꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯀꯌꯥ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯂꯩꯁꯅꯥ ꯃꯔꯥꯜ ꯂꯩꯇꯦ꯫ ꯅꯦꯅꯦ ꯑꯃꯗꯤ ꯔꯣꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯤꯂꯥꯅꯤ ꯈꯪꯂꯛꯄꯗ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜꯇꯅꯤ ꯈꯜꯂꯤꯕ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯧꯅ ꯈꯪꯅꯒꯗꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯒ ꯊꯦꯡꯅꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯦ꯫ ꯔꯣꯃꯤꯌꯣ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯟꯗ ꯃꯍꯥꯛꯅ ꯅꯧꯅ ꯇꯥꯟꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯒ ꯊꯦꯡꯅꯔꯦ꯫ ꯃꯃꯥꯟꯅꯕꯤꯗꯨꯒ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯔꯣꯃꯤꯌꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯂꯩꯁꯅꯥꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯅꯨꯄꯤꯗꯨꯗ ꯄꯥꯎ ꯈꯔꯗꯤ ꯇꯝꯅꯤꯡꯉꯤ, ꯍꯥꯏꯁꯨ ꯍꯥꯏꯅꯤꯡꯉꯤ, ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯏꯀꯥꯏꯔꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯔꯣꯃꯤꯌꯣꯗ ꯍꯥꯏꯔꯛꯑꯦ, "ꯗꯥ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯣ ꯅꯪꯉꯣꯟꯗ ꯌꯥꯔꯕꯅꯦ꯫ ꯍꯌꯦꯡ ꯃꯥꯒ ꯊꯣꯛꯂꯛꯀꯦ, ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ." ꯔꯣꯃꯤꯌꯣ ꯇꯨꯃꯤꯟ ꯂꯩ, ꯋꯥ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯗꯦ꯫ ꯉꯥꯛꯇꯪ ꯂꯩꯔꯒ ꯔꯣꯃꯤꯌꯣꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ, "ꯕꯦꯝꯕꯦꯝ, ꯅꯪꯉꯣꯟꯗ ꯑꯩ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯅꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ꯫ ꯅꯪꯉꯣꯟꯗ ꯑꯩ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯃ ꯍꯥꯏꯒꯦ꯫ ꯃꯇꯝ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯑꯩꯒꯤꯁꯨ ꯈꯟꯖꯕ ꯑꯃ ꯂꯩꯔꯝꯃꯦ꯫ ꯃꯍꯥꯛꯀ ꯑꯩꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯈꯤꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯨꯅ ꯈꯪꯕ ꯇꯥꯔꯕꯗꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯤꯠ ꯌꯥꯝꯕ ꯅꯨꯄꯥꯅꯤ ꯁꯣꯏꯗꯅ ꯈꯟꯒꯅꯤ꯫ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯉꯁꯤꯃꯛꯀꯤꯗꯤ ꯃꯉꯣꯟꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯍꯩꯔꯨꯅꯨ꯫ ꯁꯥꯎꯒꯅꯨꯀꯣ, ꯆꯠꯂꯒꯦ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯃꯤꯌꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯕꯦꯝꯕꯦꯝꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦ, ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠꯇꯨꯃꯛꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯔꯣꯃꯤꯌꯣꯗꯣ ꯅꯦꯅꯦꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯏ꯫ ꯔꯣꯃꯤꯌꯣ ꯍꯦꯛ ꯎꯕꯒ ꯅꯦꯅꯦꯗꯣ ꯃꯍꯥꯛꯇꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ꯫ ꯔꯣꯃꯤꯌꯣ ꯎꯕꯗ ꯃꯍꯥꯛꯇꯤ ꯏꯀꯥꯏꯗꯨꯅ ꯑꯗꯨꯃꯛ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯔꯣꯃꯤꯌꯣꯁꯨ ꯅꯦꯅꯦꯅ ꯏꯀꯥꯏꯔꯤꯕ, ꯃꯉꯣꯟꯗ ꯐꯥꯎꯔꯤꯕꯗꯣ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯍꯥꯛ ꯅꯦꯅꯦꯗ ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯅꯦꯅꯦꯗꯗꯤ ꯉꯥꯡꯗ꯭ꯔꯦ, ꯆꯩꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯞꯅ ꯅꯦꯅꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯦꯅꯦ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯀꯝꯗꯧꯔꯤꯒꯦ?" ꯅꯦꯅꯦꯗꯣ ꯇꯞꯅ ꯈꯨꯝꯂꯛꯏ, ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯅꯪꯗꯤ ꯀꯝꯗꯧꯔꯤꯒꯦ?" ꯔꯣꯃꯤꯌꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯦꯅꯦ, ꯍꯟꯗꯛ ꯑꯩꯅ ꯊꯕꯛ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯊꯕꯛꯇꯨꯁꯨ ꯌꯥꯎꯔꯦ꯫ ꯅꯦꯅꯦꯒ ꯅꯣꯡꯃꯇꯪ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯁꯤ ꯇꯧꯕꯅꯦ꯫ ꯔꯣꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯆꯥꯁꯦ." ꯅꯦꯅꯦꯅ ꯈꯨꯝꯃꯛꯏ, "ꯌꯥꯔꯦꯗ ꯏꯕꯨꯡꯉꯣ, ꯅꯪ ꯅꯦꯅꯦꯁꯦ ꯃꯍꯧꯁꯥꯒꯤ ꯅꯦꯅꯦꯗꯨ ꯑꯣꯏꯗ꯭ꯔꯕꯅꯦ꯫ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯅꯤ ꯅꯦꯅꯦ ꯈꯪꯉꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯅꯪ ꯅꯦꯅꯦꯕꯨ ꯁꯥꯎꯒꯅꯨꯀꯣ." ꯔꯣꯃꯤꯌꯣꯅ ꯈꯨꯝꯃꯦ, "ꯅꯦꯅꯦ, ꯑꯩ ꯀꯩꯁꯨꯝ ꯈꯟꯗ꯭ꯔꯦꯗ." ꯅꯦꯅꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, "ꯂꯩꯁꯅꯥꯗꯣ ꯅꯪꯒ ꯐꯖꯅ ꯈꯪꯅꯧ꯫ ꯃꯍꯥꯛ ꯅꯪꯕꯨ ꯌꯥꯝꯅ ꯈꯟꯖꯕꯅꯦ, ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯅꯦ꯫ ꯔꯣꯃꯥꯅꯁꯨ ꯃꯉꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯈ꯭ꯔꯕꯅꯦ꯫ ꯅꯪ ꯃꯥꯒ ꯑꯃꯨꯛ ꯐꯖꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯧꯀꯣ꯫ ꯃꯃꯥꯡꯊꯛꯇ ꯅꯦꯅꯦꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯗꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ, ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯅꯪ ꯅꯦꯅꯦꯕꯨ ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯁꯥꯎꯒꯅꯨꯀꯣ." ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯅꯦꯅꯦ ꯃꯈꯣꯏ ꯋꯥꯔꯤ ꯄꯨꯟꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯔꯣꯃꯤꯌꯣꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ
ꯂꯩꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯗ ꯐꯣꯟ ꯇꯧꯏ꯫ ꯂꯩꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯔꯣꯃꯤꯌꯣꯅ ꯂꯩꯁꯅꯥꯗꯣ ꯍꯌꯦꯡꯒꯤ ꯄꯨꯡ 4ꯗ ꯅꯈꯣꯏꯒꯤ ꯄꯥꯠ ꯃꯌꯥꯒꯤ ꯂꯝꯕꯤꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ, ꯅꯍꯥꯛꯀ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧꯀꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯗ ꯂꯩꯁꯅꯥꯒ ꯎꯅꯅꯕ ꯄꯥꯎ ꯀꯌꯥ ꯆꯦꯟꯈꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯍꯣꯏ ꯂꯩꯁꯅꯥꯒ ꯑꯩꯒ ꯄꯨꯡ 4ꯗ ꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯔꯣꯃꯤꯌꯣ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯃꯍꯥꯛ ꯇꯨꯝꯗꯕ ꯃꯈꯩ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯍꯌꯦꯡꯗꯤ ꯃꯥꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ? ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯂꯕꯗꯤ ꯃꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯒ ꯇꯨꯝꯈꯤꯕꯅ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯅꯣꯡ ꯉꯥꯟꯈꯤꯕꯅꯣ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯟ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯟꯅ ꯄꯨꯡ 2 ꯇꯥꯕ ꯑꯗꯨꯋꯥꯏꯗꯒꯤ ꯂꯩꯁꯅꯥ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯠ ꯃꯌꯥꯒꯤ ꯂꯝꯕꯤꯗꯨꯗ ꯂꯩꯁꯅꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣ? ꯔꯣꯃꯤꯌꯣꯅ ꯂꯩꯁꯅꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯣ ꯖꯣꯇꯤꯟꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯣꯡꯗꯨꯅ ꯔꯣꯃꯤꯌꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯔꯣꯃꯤꯌꯣꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯨꯝꯂꯛꯏ꯫ ꯔꯣꯃꯤꯌꯣꯗ ꯗꯧ ꯀꯌꯥ ꯇꯧꯔꯛꯏ꯫ ꯖꯣꯇꯤꯟꯅ ꯍꯥꯏ, ꯅꯍꯥꯛꯅ ꯅꯠꯇ꯭ꯔꯥ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯁꯅꯥ ꯏꯕꯥꯅꯤꯒꯤ ꯃꯔꯤꯕꯨ ꯊꯨꯒꯥꯏꯈꯤꯕ? ꯉꯁꯤꯗꯤ ꯅꯍꯥꯛ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯇꯥꯕꯅꯤ꯫ ꯔꯣꯃꯤꯌꯣꯅ ꯍꯥꯏ, ꯃꯐꯝ ꯑꯁꯤ ꯂꯝꯍꯥꯡꯅꯤ, ꯃꯐꯝ ꯆꯥꯗꯦ, ꯅꯣꯡꯃ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏ꯫ ꯑꯁꯨꯝꯅ ꯃꯔꯩ ꯌꯦꯠꯅꯔꯛꯄ ꯁꯥꯎꯅꯔꯛꯄ ꯀꯌꯥ ꯇꯧꯔꯛꯄꯗꯨꯅ ꯖꯣꯇꯤꯟꯅ ꯍꯥꯟꯅ ꯔꯣꯃꯤꯌꯣꯗ ꯈꯨꯠ ꯊꯥꯏ꯫ ꯔꯣꯃꯤꯌꯣꯁꯨ ꯖꯣꯇꯤꯟꯗ ꯈꯨꯠ ꯍꯜꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯅꯝꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯝꯅꯔꯤꯉꯩꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯣꯇꯤꯟꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯦꯜ ꯀꯇꯔꯗ ꯌꯥꯎꯕ ꯊꯥꯡ ꯃꯆꯥ ꯑꯗꯨꯅ ꯔꯣꯃꯤꯌꯣꯒꯤ ꯃꯕꯨꯛꯇ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯔꯣꯃꯤꯌꯣꯗꯣ ꯊꯥꯡ ꯃꯆꯥꯗꯨ ꯆꯩꯅꯥ ꯈꯣꯟꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯂꯣꯡꯉ ꯇꯥꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯔꯣꯃꯤꯌꯣꯕꯨ ꯃꯅꯥꯛꯇꯨꯗ ꯂꯩꯕ ꯂꯪꯈꯣꯡ ꯃꯆꯥ ꯑꯃꯗ ꯊꯥꯗꯔꯒ ꯊꯜꯂꯝꯃꯤ꯫ ꯖꯣꯇꯤꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯣ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤ꯫ ꯔꯣꯃꯤꯌꯣ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯄꯨꯡ 4 ꯇꯥꯔꯝꯗꯥꯏ ꯌꯧꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯔꯣꯃꯤꯌꯣꯗꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯂꯪꯈꯣꯡꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯐꯅ ꯀꯨꯏꯅ ꯃꯤꯅꯤꯠ 5-10 ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯂꯩꯁꯅꯥꯅ ꯃꯃꯥꯟꯅꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦꯗ, ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯂꯦ, ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯅꯗꯤ ꯃꯍꯥꯛ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏ, ꯂꯥꯛꯀꯅꯤ, ꯃꯥ ꯑꯩꯉꯣꯟꯗ ꯐꯣꯟ ꯐꯖꯅ ꯇꯧꯔꯛꯈꯤꯕꯅꯦ, ꯉꯥꯛꯇꯪ ꯉꯥꯏꯈꯤꯁꯤꯗ꯫ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯃꯇꯝꯁꯨ ꯑꯗꯨꯝ ꯊꯦꯡꯖꯤꯜꯂꯛꯀꯗꯧꯔꯦ, ꯅꯪ ꯑꯃꯨꯛꯇꯪꯒ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯎꯅꯦ꯫ ꯂꯩꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯔꯣꯃꯤꯌꯣꯗ ꯐꯣꯟ ꯇꯧꯏ꯫ ꯐꯣꯟ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯣꯟꯒꯤ ꯔꯤꯡ ꯇꯥꯈꯤꯕ꯫ ꯐꯣꯟꯒꯤ ꯔꯤꯡ ꯑꯗꯣ ꯃꯅꯥꯛꯇꯨꯗ ꯇꯥꯕꯗꯒꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯤꯀꯨꯞꯇꯗꯤ ꯔꯣꯃꯤꯌꯣ ꯑꯗꯣ ꯂꯪꯈꯣꯡ ꯃꯆꯥ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯣ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯈꯨꯗꯛꯇ ꯏꯄꯥ ꯄꯥꯈꯠꯅ ꯃꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯂꯥꯎꯈꯤ꯫ ꯅꯦꯜ ꯀꯇꯔ ꯑꯗꯨꯁꯨ ꯁꯠꯈꯤꯕ ꯅꯠꯇꯦ, ꯔꯣꯃꯤꯌꯣꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯤꯟꯗꯨꯅ ꯌꯥꯎꯔꯤ꯫ ꯈꯨꯗꯛꯇ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯁꯤꯡ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯂꯥꯛꯄꯗꯣ ꯃꯈꯣꯏꯅ ꯄꯥꯎ ꯄꯤꯖꯔꯒ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯍꯟꯈꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯦ꯫ ꯅꯦꯅꯦ ꯈꯣꯏ, ꯔꯣꯃꯥ ꯍꯣꯏꯁꯨ ꯄꯥꯎ ꯄꯨꯟꯅ ꯇꯥꯕꯗꯒꯤ ꯃꯈꯣꯏꯁꯨ ꯔꯣꯃꯤꯌꯣꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯄꯗꯣ ꯃꯈꯣꯏꯁꯨ ꯌꯥꯎꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯃꯤꯌꯣ ꯃꯌꯥꯝ ꯀꯟꯅ ꯁꯣꯛꯈꯤꯕꯗꯤ ꯅꯠꯇꯕꯅꯤꯅ ꯀꯟꯕꯗꯤ ꯉꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ
Romeo वार्ता थमले Romeo की युमगी आहान जिंगसु Romeo सोकले पाउताबदगी मखोइसु हॉस्पिटल दा लाए नुमिनिनी हुमनी अदो लेसना माकी मामा नबी नेने अमदी रोमाना Romeo की दमक मतें कया अमा पांखी लेसना दी Romeo की मतवदो येंगलगा यामना कपचखी मंगोंदा मचिन पेना नुक्सिबा मंगोंदा नुक्सि हाइना वाहि अमता फाउबा ngasi phaba mahagna haiba phangdri haigi khanjaba numin adudani Romeo na asumna khudong thiba nangliba thodo adogi maramda Romeo na gyan tarakpa matamda kanana kamdongna thokalibano hangbada mahak jotina thoganmani haiduna khakta khide masak khangdaba nupa amaniga mahakani ngai sangdai tonarakpadagi thodo adu thokhibani haiduna Romeo na tamki thodo adugi maramda Romeo na asengba haidabanina thigatpa tawkhidre asumna numinini amsu hawkre nongmadi Romeo gi yumgi ahansingdo hospital manung aduda leitaba mikupta leisna do tamnikna changlae Romeo gi manakta phamme mahangna Romeo da munne yenglaga asumna hairae da nang khara thuna naba pharo nangonda ina hainingba nangonda ina tamningba wa kaya ama leidi taseng namak ai thamoi pandabi nupi amadi natte nangna pangdaba nangna thona leitaba nupa oirubagi masi khudimak thokhibani nang yamna phatte nasagi aningba nasagi nuksibabu karigi engonda phongdoktribano migi mateng karigi ngairibano asumna pendaba wahi kaya ama hairaga leisna du kabbe Romeo na leisna gi mamittagi sintharaliba pirangsing ado tapna taithoe Romeo na asumna hairae yare to punamak haukrabadi haukre nangonda su aina tamningba nangonda ina hainingba wa kaya ama sulai ningba kaina karimata haiba ngamkide nangidamak nangonda pigi khanjaba khudon pat kaya amasu yumda lengdana leiri handakti nangonda na piba matamda harau law ko Romeo gi wahiya do leisna yamna ikai nungsi yanana amuku sukumla lawgani nangna pirabu khudimak lawgani karigi aina lawroidage Romeo na amak asumna hairae class 12 to phajana thado mak wangna phawna bhono nangidamak mateng chawna ina pangani nangbo ina question senagani leisna na mukhumla nangna ibu senabiba nangna ibu yangsinbibu duni ngasi aina pamjari bachichu class 12 loiraba matungda first semester kaba matamdo nakhoi gi yumgi ahansing tharo nakhoi gi ahansinga akhoi gi ahansinga wari sanaraga thamsi asumna leisna harakku wado Romeo asukimati harauki matau asum tauna ngasidi leisna class 12 thakre class 12 ki exam adusu mark wana pass tawrki haina khibagi matung ina leisna na first semester tamba tha amani pharakpu adwaida Romeo gi yumgi makhoi gi ahansing tharaktuna leisna gi yumgi ahansinga wari sanaki matamgi matungina makhoi ani luhongki nungayai phaba punsi amada makhoi ani aduma hingminaki mayambo aroibada pantholik lamna amukana khurumjari